ꯀꯔꯤꯕ ꯀ꯭ꯔꯤꯝ ꯃꯆꯨ ꯂꯩꯌꯨ ꯍꯥꯏꯗꯥꯏꯅꯦ ꯍꯥ ꯀ꯭ꯔꯤꯝ ꯃꯆꯨ ꯂꯩꯌꯨ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏ ꯑꯗꯨꯅꯤ ꯀꯌꯥꯒ ꯄꯤꯖꯥꯅꯣ ꯑꯦ ꯌꯥꯝ ꯄꯤꯕ ꯂꯩ ꯄꯤꯗꯕ ꯂꯩ ꯐꯤ ꯑꯐꯕꯗꯤ ꯑꯇꯥꯡꯕ ꯂꯩꯔꯝꯒꯅꯤ ꯄꯥꯝꯕ꯭ꯔꯥ ꯑꯍꯣꯡꯕ ꯄꯥꯝꯕ꯭ꯔꯥ ꯑꯇꯥꯡꯕ ꯂꯩꯁꯤꯔꯥ ꯑꯍꯣꯡꯕ ꯂꯩꯁꯤꯔꯥ ꯍꯥꯏꯔꯛꯑꯣ ꯏꯃꯥ ꯑꯇꯥꯡꯕ ꯑꯇꯥꯡꯕ ꯅꯠꯇ꯭ꯔꯗꯤ ꯉꯥꯏꯇꯅ ꯂꯩꯕ ꯇꯜꯂꯦꯕ ꯍꯣꯏ ꯍꯣꯏ ꯑꯐꯕꯗꯤ ꯑꯗꯨꯝ ꯄꯥꯏꯈꯤꯕꯗꯩ ꯑꯇꯥꯡꯕ ꯂꯩꯍꯣꯡ ꯂꯩꯔꯒ ꯐꯩꯀꯣ ꯑꯍꯣꯡꯕ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯆꯥꯔꯗꯤ ꯃꯥꯗꯤ ꯑꯇꯥꯡꯕꯅꯅꯦ ꯍꯧꯖꯤꯛꯇꯕꯨ ꯑꯩꯈꯣꯏꯅ ꯑꯍꯣꯡꯕ ꯊꯣꯟꯕꯤꯔꯝꯅꯦꯕ ꯑꯗꯨ ꯑꯇꯥꯡꯕ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯂꯤꯠꯆꯔꯤꯅꯤ ꯐꯨꯔꯤꯠ ꯕꯦꯟꯊꯣꯏꯕꯨ ꯃꯌꯥꯝꯕꯨꯗꯤ ꯑꯥ ꯂꯩꯔꯣ ꯂꯩꯔꯤꯌꯦ ꯊꯕꯛ ꯇꯧꯔꯤꯕ ꯑꯪ ꯑꯣ ꯃꯥ ꯀꯜꯀꯇꯥꯗ ꯀꯣꯜꯀꯇꯥꯗ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯃꯦꯗꯥꯏ ꯗꯦꯜꯂꯤꯗ ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯊꯝꯒꯦꯀꯣ ꯕꯦꯝꯊꯣꯏ ꯑꯝꯇ ꯋꯥꯔꯤ ꯁꯥꯔꯨꯈꯤꯒꯦ ꯊꯝꯃꯣ ꯐꯝꯃꯝꯃꯣ ꯉꯥꯏꯍꯥꯛꯇꯪ ꯐꯝꯒꯦꯔꯥ ꯆꯪꯉꯒꯦꯔꯥ ꯊꯝꯃꯒꯦ ꯑꯗꯨꯝ ꯐꯝꯃꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯊꯝꯒꯤꯒꯦ ꯑꯗꯨ ꯑꯩꯈꯣꯏ ꯃꯥ ꯀꯧꯔꯤꯁꯦ ꯍꯥꯎ ꯑꯩꯒꯤꯁꯨ ꯌꯥꯎꯕꯀꯣ ꯐꯔꯦ ꯐꯤꯗꯣ ꯌꯥꯎꯗꯣꯏꯅꯦ ꯁꯥꯟ ꯄꯨꯔꯛꯑꯕ ꯍꯧꯖꯤꯛꯄꯨ ꯄꯨꯔꯛꯇ꯭ꯔꯤꯗ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯏꯃꯥꯒꯤ ꯐꯅꯦꯛꯁꯨ ꯂꯣꯏ ꯇꯥꯈꯠꯂꯦ ꯕꯦꯟꯊꯣꯏꯗꯨꯗꯤ ꯀꯩꯗꯧꯕ ꯆꯠꯂꯤꯕ ꯁꯨꯝ ꯆꯠꯂꯤꯖꯥꯠꯅꯤ ꯊꯕꯛ ꯇꯧꯕꯗꯤ ꯅꯠꯇꯕ ꯇꯧꯔꯗꯤ ꯐꯗꯧꯕ ꯃꯥ ꯅꯍꯥꯟꯋꯥꯏ ꯇꯧꯔꯝꯃꯤꯗꯅ ꯎꯝ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯝꯃꯦꯕ ꯀꯣꯜꯀꯇꯥꯗ ꯎꯝ ꯑꯗꯒꯤ ꯀꯣꯔꯣꯅꯥ ꯂꯥꯛꯄꯗꯒꯤ ꯀꯧꯊꯣꯛꯑ ꯁꯤꯗ ꯂꯩꯕꯅꯦꯕ ꯑꯣ ꯑꯗ ꯃꯥꯅ ꯊꯕꯛ ꯇꯧꯔꯝꯕꯗꯣ ꯑꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ ꯆꯍꯤ ꯁꯤꯗꯒꯤꯅ ꯁꯤꯐꯥꯎꯕ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯣ ꯎꯝ ꯑꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯕ ꯆꯠꯈꯤꯕ ꯑꯣ ꯇꯧꯕꯅꯤꯗ ꯁꯤ ꯂꯣꯏꯖꯔꯛꯄꯅ ꯁꯤ ꯊꯥꯡꯅꯤ ꯈꯤꯇꯪ ꯋꯥꯠꯄꯅꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩ ꯁꯥꯏꯕ ꯉꯝꯗ꯭ꯔꯦꯍꯦ ꯑꯣ ꯇꯞꯅ ꯎꯝꯃꯒ ꯆꯣꯠꯊꯣꯛꯍꯜꯂꯣ ꯍꯣꯏ ꯑꯗꯨꯗꯤ ꯐꯩ ꯀꯣ ꯌꯥꯝꯅ ꯁꯤꯀꯩꯗ ꯇꯦꯛꯑꯣꯏ ꯏꯃꯥ ꯑꯗꯨ ꯌꯥꯝ ꯀꯟꯕ ꯅꯠꯇꯤꯌꯦ ꯁ꯭ꯋꯥꯏ ꯂꯥꯎꯕꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯌꯥꯁꯦ ꯌꯥꯎꯈꯤꯗ꯭ꯔꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯌꯥꯃꯥꯡꯒꯤ ꯑꯩꯅꯅꯦ ꯃꯌꯥꯁꯤꯡꯗꯣ ꯌꯥꯎꯈ꯭ꯔꯦ ꯍꯥꯎꯋꯦꯅ ꯁꯠ ꯂꯥꯎ ꯆꯥꯁꯤꯜꯂꯨꯔꯦꯕ ꯁꯥꯏꯕ ꯉꯝꯗꯕꯩ ꯋꯥꯅꯤ ꯌꯥꯄꯪꯗ ꯀꯥꯁꯦ ꯁꯤ ꯃꯊꯛꯁꯦ ꯀꯛ ꯊꯤꯜꯂꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯕꯨ ꯁꯤ ꯃꯍꯤꯁꯦ ꯈꯤꯇꯪ ꯌꯥꯝꯗꯤ ꯌꯥꯎꯗ꯭ꯔꯦꯕ ꯍꯣꯏ ꯆꯥꯔꯦ ꯇꯧ ꯏꯃꯥ ꯌꯥꯎꯗ꯭ꯔꯤ ꯃꯄꯥ ꯁꯣꯏꯅꯕꯩꯅꯤ ꯌꯥꯎꯈ꯭ꯔꯕ ꯌꯥꯎꯔꯦ ꯂꯣꯏꯈ꯭ꯔꯦ ꯏꯃꯥ ꯀꯩꯅꯣ ꯊꯛꯁꯤꯔꯥ ꯁꯪꯒꯣꯝ ꯈꯤꯇꯪ ꯊꯛꯀꯦꯔꯥ ꯊꯛꯅꯤꯡꯗꯦꯗ ꯇꯜꯂꯤ ꯁꯪꯒꯣꯝꯕꯨ ꯀꯅꯥ ꯊꯛꯀꯦ ꯍꯣꯏ ꯑꯗꯨ ꯆꯥꯊꯣꯛꯑꯣ ꯕꯤꯁꯀꯨꯠꯇꯣ ꯕꯤꯁꯀꯨꯠ ꯆꯥꯔꯤꯌꯦ ꯑꯗꯨ ꯄꯟꯕꯩ ꯋꯥꯅꯤꯗ ꯆꯥꯔꯦ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛꯇꯤ ꯊꯣꯡꯗ꯭ꯔꯤꯌꯦ ꯏꯃꯥ ꯄꯨꯡ 6 ꯇꯥꯗ ꯉꯥꯏꯔꯤ ꯉꯜꯂꯤ ꯉꯁꯤ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯑꯁ ꯑꯩ ꯀꯩꯅꯣ ꯌꯦꯡꯉꯨꯗꯣꯏꯅꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯨ ꯌꯦꯡꯉꯨꯗꯣꯏꯅꯤ ꯑꯩꯁꯦ ꯀꯩꯒꯤ ꯍꯧꯖꯤꯛꯅꯦ ꯏꯃꯥ ꯀꯩꯅꯣꯗꯣ ꯑꯩ ꯍꯥꯏꯕꯤꯔꯦ ꯑꯗꯨꯅ ꯀꯣ ꯀꯔꯤꯕ ꯃꯪꯒꯜ ꯒ꯭ꯔꯍꯅꯦ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯀꯧꯔꯤꯅꯦ ꯇꯧꯔꯤꯁꯦ ꯒ꯭ꯔꯍ ꯃꯃꯤꯡꯁꯦ ꯃꯪꯒꯜ ꯒ꯭ꯔꯍ ꯀꯩꯗꯧꯕ ꯒ꯭ꯔꯍ ꯒ꯭ꯔꯍꯟ 4 ꯀꯩꯅꯣꯗ ꯂꯩꯕ ꯑꯀꯥꯁꯇ ꯊꯣꯛꯏꯕ ꯑꯗꯨꯒꯤꯗꯣ ꯌꯦꯡꯉꯨꯗꯣꯏꯕ ꯑꯩꯅ ꯅꯪ ꯌꯦꯡꯕ ꯍꯩꯕ꯭ꯔꯣ ꯍꯩꯌꯦ ꯁꯨꯃꯥꯏꯅ ꯂꯥꯏꯟ ꯑꯝꯇꯗ ꯆꯞ ꯆꯥꯅ ꯂꯩꯕ ꯑꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯑꯩ ꯈꯪꯉꯣꯏ ꯈꯪꯅꯤꯗ ꯈꯪꯉꯣꯏꯗ ꯀꯩꯅꯣꯅꯦ ꯁꯦꯇ꯭ꯔꯟꯁꯤꯅ ꯁꯅꯤ ꯑꯣꯏꯔꯝꯒꯅꯤ ꯁꯅꯤꯅꯦ ꯑꯗꯒꯤ ꯃꯪꯒꯜꯅꯦ ꯕ꯭ꯔꯤꯍꯁꯄꯇꯤꯅꯦ ꯑꯩ ꯂꯣꯏ ꯀꯥꯎꯔꯦ ꯇꯣꯛꯑꯁꯤ ꯀꯣꯟꯅ ꯍꯧꯖꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯍꯣꯏ ꯑꯗꯨ ꯌꯦꯡꯗꯣꯏꯕ ꯑꯩꯅ ꯌꯦꯡꯉꯨꯗꯣꯏꯕ ꯅꯨꯡꯇꯤꯒꯤ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕ꯭ꯔꯣ ꯌꯦꯡꯉꯦ ꯑꯩ ꯅꯨꯡꯇꯤꯒꯤ ꯑꯣ ꯑꯩꯗꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯨ ꯌꯦꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯉꯥꯎꯖꯩꯗꯅ ꯁꯨꯝ ꯄꯔꯦꯡ ꯌꯦꯡꯅꯤꯡꯕꯩ ꯁꯥꯡꯅ ꯋꯥꯅꯤ ꯃꯃꯥꯡꯁꯤꯗꯒꯤ ꯐꯖꯩ ꯋꯥ ꯅꯠꯇꯦꯕ ꯅꯠꯇꯦ ꯅꯪ ꯁꯨꯝ ꯌꯦꯡꯅꯤꯡꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯊꯣꯛꯇꯦꯕ ꯄꯥꯛꯅ ꯊꯣꯛꯇꯦꯕ ꯍꯟꯗꯛ ꯈꯛꯇꯪ ꯊꯣꯛꯄ ꯍꯟꯗꯛꯀꯤ ꯅꯍꯥꯟ ꯇꯥꯡ 16ꯇꯒꯤꯅꯦ ꯎꯕ ꯐꯪꯉꯦꯕ ꯑꯗꯣ ꯐꯦꯕꯋꯥꯔꯤ ꯐꯥꯎ ꯎꯅꯤꯒ ꯍꯥꯏ ꯑꯗꯣ ꯌꯦꯡꯒꯦ ꯌꯦꯡꯈ꯭ꯔꯦ ꯐꯦꯕꯋꯥꯔꯤ ꯐꯥꯎ ꯎꯅꯤ ꯍꯥꯏꯌꯦ ꯎꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯗꯨ ꯇꯧꯔꯒ ꯐꯩ ꯍꯥꯏꯕ꯭ꯔꯣ ꯐꯕ ꯅꯠꯇꯦꯗ ꯏꯃꯥ ꯁꯨꯝ ꯌꯦꯡꯅꯤꯡꯗꯅ ꯌꯦꯡꯕ ꯋꯥꯅꯤ ꯍꯣꯏ ꯆꯨꯝꯃꯦ ꯌꯦꯡꯉꯨꯆꯣꯀꯣ ꯌꯦꯡꯉꯨꯒꯦ ꯌꯦꯡꯉꯨ ꯂꯣꯏ ꯆꯥꯊꯣꯛ ꯏꯃꯥ ꯑꯣꯛꯇ꯭ꯔꯁꯨ ꯂꯩꯔꯤꯀꯣ ꯑꯣꯛꯇꯤ ꯑꯣꯛꯑꯦꯕ ꯁꯤ ꯃꯄꯥꯛꯁꯤꯗꯅꯦ ꯑꯩ ꯆꯥꯏꯁꯦ ꯍꯣꯏ ꯑꯃ ꯄꯤꯔꯛꯀꯦꯕ ꯑꯗꯨ ꯆꯥꯕ ꯑꯗꯣ ꯂꯣꯏꯔꯒ ꯁꯥꯏꯕ ꯉꯝꯗꯕ ꯌꯥꯁꯤꯗꯅꯦ ꯀꯩꯅꯣꯝ ꯀꯛ ꯊꯤꯜꯂꯦꯕ ꯃꯆꯤꯟꯗꯔ ꯑꯃ ꯀꯩꯅꯣꯝꯗꯔ ꯌꯥꯃꯥꯡ ꯈꯪꯗꯕ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯈꯥ 4 ꯃꯊꯛꯀꯤ 3ꯂꯛ ꯈꯪꯗꯦ ꯌꯥꯎꯗ꯭ꯔꯕꯅꯤ ꯅꯨꯡꯉꯥꯏꯇꯕꯅ ꯍꯣꯏꯅꯦ
ꯑꯩꯈꯣꯏ ꯃꯥꯅ ꯁꯥꯎꯕꯗ ꯐꯗꯤꯗꯣ ꯆꯤꯛꯁꯜꯂꯒ ꯏꯔꯨꯖꯕꯗ ꯑꯗꯒꯤ ꯐꯗꯤꯗꯣ ꯆꯤꯛ ꯀꯩꯅꯣꯗꯨꯕ ꯌꯦꯡꯉꯤꯔꯥ ꯕꯦꯟꯊꯣꯏꯅ ꯆꯠꯈꯤꯁꯤ ꯅꯣꯏ ꯏꯆꯦꯗꯤ ꯈꯪꯕ꯭ꯔꯣ ꯈꯥꯟ ꯉꯥꯛꯇꯔ ꯃꯣꯏ ꯌꯣꯜꯂꯤꯗꯣ ꯐꯤꯔꯣꯏ ꯂꯣꯏ ꯁꯨꯅꯕ ꯌꯣꯜꯂꯤ ꯏꯃꯥꯅ ꯑꯃꯨꯛ ꯆꯠꯂꯗꯨꯗꯤ ꯀꯣꯜꯀꯇꯥꯗ ꯀꯩꯅꯣ ꯆꯠꯂꯦ, ꯆꯠꯄꯗ ꯆꯠꯄꯨꯗꯤ. ꯅꯕꯗꯤꯞ ꯆꯠꯄꯗ ꯎꯝ ꯃꯣꯃꯣꯒ ꯕꯦꯝꯊꯣꯏꯒ ꯀꯅꯥ ꯆꯠꯂꯤ ꯅꯕꯗꯤꯞ ꯆꯠꯄꯗꯣ ꯕꯕꯥꯒꯤ ꯐꯨꯜ ꯊꯥꯗꯕꯩꯗ ꯍꯣꯏ ꯎꯝ. ꯀꯥꯎꯔꯦ ꯀꯣꯜꯀꯇꯥꯗ ꯆꯠꯂꯒ ꯑꯗꯨꯀꯥꯟꯗ ꯕꯦꯝꯊꯣꯏ ꯂꯩꯗꯅ ꯍꯣꯏ ꯂꯩꯌꯦ ꯑꯩꯁꯨ ꯈꯪꯍꯧꯋꯦ 2016ꯗꯅꯤ 16ꯒꯤ ꯃꯥꯔꯁꯇ ꯆꯠꯄꯅꯦ ꯃꯣꯃꯣꯒ ꯏꯃꯥꯒꯅ ꯁꯤꯗꯩ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯕꯦꯝꯊꯣꯏꯒ ꯇꯧꯔꯒ ꯅꯕꯗꯤꯞ ꯆꯠꯂꯦ ꯈꯪꯗꯦꯗ ꯑꯩꯁꯨ ꯒ꯭ꯌꯥꯟꯕꯨ ꯇꯥꯁꯜꯂꯛꯇ꯭ꯔꯦ ꯑꯩꯗꯤ ꯀꯔꯤꯒꯤꯅꯣ ꯏꯉꯥꯎ ꯉꯥꯎꯔꯤꯕ ꯀꯅꯥꯅ ꯀꯔꯤꯅꯣ ꯀꯅꯥꯅ ꯇꯧꯔꯤꯗꯣ ꯀꯔꯤꯝ ꯈꯪꯗꯦꯗꯅ ꯑꯩꯗꯤ ꯑꯗ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯩ ꯋꯥꯅꯤꯗꯅ ꯃꯤꯗꯤ ꯑꯗꯨꯐꯥꯎ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯦ ꯍꯧꯖꯤꯛꯁꯦ ꯑꯩꯅꯅꯦ ꯌꯨꯝ ꯍꯜꯂꯦꯕ ꯃꯣꯏꯁꯨ ꯄꯗ ꯊꯣꯛꯂꯛꯏꯕ ꯑꯁꯦ 이마 콩 함도께라 ꯇꯜꯂꯦꯗ 넘버 2 tꯧ게라바 넘버 2 tꯧ게라 ꯇꯧꯔꯔꯣꯏꯌꯦ ꯇꯧꯅꯤꯡꯗꯦꯕ ꯌꯨꯝ ꯍꯥꯝꯃꯒ ꯃꯣꯏ ꯊꯣꯛꯑꯦ ꯍꯥꯏꯕ ꯄꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ 까이데 톡톡거든 ꯍꯣꯏ 미 ꯂꯩꯇꯗꯤ ꯑꯗꯨꯝ ꯌꯥꯏꯑꯕ 야이 미 ꯂꯩꯖꯔꯒ 이까이 미 레러주 야이데 이마 이까이베 야본데 시디 하디 뭉싯두나니 랭카또이네바 ꯍꯣꯏ ꯆꯨꯝꯃꯦ ꯑꯩꯁꯨ ꯌꯥꯝ ꯊꯣꯛꯏ ꯃꯣꯏꯗꯤ ꯉꯥꯏꯇꯅ ꯍꯣꯏ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩ ꯀꯩꯁꯨꯝ ꯆꯠꯂꯣꯏ ꯑꯁ ꯏꯃꯥ ꯑꯩꯁꯨ ꯈꯣꯡꯁꯦ ꯏꯪꯕꯅ ꯂꯣꯏꯔꯤꯖꯥꯠꯅꯤꯗ ꯑꯩꯁꯨ ꯈꯣꯡ ꯏꯪꯕꯅꯤꯅꯅꯦ ꯋꯥꯇꯔ ꯕꯦꯒ ꯑꯃ ꯇꯧꯔꯅꯤ ꯑꯗꯨꯒ ꯂꯩꯔꯝꯃꯤꯅꯦ ꯑꯩꯁꯦ ꯑꯗꯨ ꯐꯩꯌꯦꯕ ꯋꯥꯇꯔ ꯕꯦꯒ ꯑꯗꯨꯗ ꯃꯁꯨ ꯃꯕꯦꯟꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯗꯅ ꯑꯩꯅ ꯆꯪꯉꯛꯑꯒ ꯅꯝꯃꯤꯕ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯅꯪꯒꯤ ꯀꯂꯀꯇꯥ ꯍꯥꯏꯗꯣ ꯑꯩ ꯑꯝꯇ ꯆꯠꯇ꯭ꯔꯤꯕ ꯆꯠꯂꯦ ꯆꯠꯂꯨꯔꯕꯣꯌꯥ ꯆꯠꯂꯨꯔꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯦ ꯆꯠꯈ꯭ꯔꯦꯅ ꯑꯩꯗꯤ ꯂꯝ ꯈꯨꯗꯤꯡꯒꯤ ꯁꯨꯔꯕꯅꯤꯗ ꯂꯣꯏꯅ ꯑꯩꯅ ꯆꯠꯇꯕ ꯂꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯣ ꯀꯩꯅꯣꯅꯦ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯔ ꯀꯥꯎꯔꯦ ꯈꯪꯗ꯭ꯔꯦ ꯂꯝ ꯆꯠꯄꯒꯤ ꯀꯥꯏ ꯆꯠꯄꯒꯤ ꯋꯥꯔꯤ ꯍꯥꯏꯒꯦ ꯇꯧꯔꯤꯅꯣ ꯑꯩꯅ ꯁꯨꯝ ꯆꯠꯄ ꯃꯇꯝꯗ ꯋꯥꯔꯗꯅ ꯕꯤꯁꯀꯨꯠ ꯄꯤꯔꯛꯈ꯭ꯔꯣꯕ ꯂꯩꯔꯝꯃꯦ ꯍꯥꯏꯗꯣ ꯃꯉꯣꯟꯗ ꯑꯩ ꯑꯃꯨꯛꯇ ꯁꯣꯝꯗ ꯊꯥꯡꯕꯤꯌꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯋꯦ ꯑꯗꯣ ꯀꯥꯎꯔꯦ ꯀꯦꯗꯔꯅꯥꯊ ꯀꯦꯗꯔꯅꯥꯊꯔ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯅꯦ ꯈꯪꯉꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯤꯡꯁꯤꯡꯉꯛꯏꯁꯦ ꯑꯗꯨꯒ ꯂꯝꯗꯨꯗꯤ ꯍꯥꯏꯐꯦꯠ ꯑꯗꯨꯗ ꯀꯃꯥꯏ ꯇꯧꯋꯦꯕ ꯏꯃꯥ ꯍꯥꯏꯔꯣ ꯂꯤꯂꯣ ꯎꯟꯅ ꯈ꯭ꯔꯪ ꯇꯥꯕꯗꯨꯗꯅꯦ ꯆꯦꯜꯂꯤꯕ ꯑꯩꯈꯣꯏꯅ ꯈꯨꯅꯤꯡ ꯀꯥꯡꯉꯒ ꯆꯦꯜꯂꯤꯕ ꯅꯪꯍꯧꯔꯣꯏꯅ ꯑꯗ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯩꯈꯣꯏ ꯈꯣꯡꯒꯦꯗꯤ ꯂꯥꯛꯇꯦꯅꯦ ꯀꯅꯥꯅꯣꯝꯒ ꯆꯠꯃꯤꯟꯅꯔꯝꯃꯦ ꯑꯩꯅ ꯃꯣꯃꯣ ꯃꯦꯃꯦꯗꯤ ꯆꯠꯇ ꯃꯥꯜꯂꯦ ꯃꯣꯃꯣ ꯃꯦꯃꯦꯒ ꯆꯠꯂꯤꯗꯨꯗꯤ ꯏꯃꯥ ꯅꯣꯏ ꯆꯠꯄ꯭ꯔꯣ ꯑꯩꯅ ꯈꯟꯅ ꯃꯣꯃꯣ ꯆꯠꯇꯦ ꯍꯥꯏꯕ ꯆꯠꯂꯤꯅꯤ ꯀꯅꯥꯅ ꯈꯪꯗꯦꯗ ꯍꯧꯖꯤꯛ ꯀꯥꯎꯔꯦ ꯃꯣꯃꯣꯅꯦ ꯑꯃꯅ ꯀꯅꯥ ꯃꯦꯃꯦꯅꯦ ꯑꯗꯨꯝ ꯍꯥꯏꯖꯜꯂꯣ ꯑꯩꯅꯦ 이마네, 모모네, 메메네, 아다기 마단기 마빠네, 마단기 마마네, 누피네, 이마 호이 모이 따룩 쳤다. ꯍꯣꯏ ꯈꯪꯉꯦ ꯃꯗꯟꯒꯤ ꯃꯃꯥ ꯃꯄꯥꯗꯤꯅꯦ ꯂꯝ ꯈꯪꯉꯣꯏꯅ ꯇꯨꯡꯗ ꯏꯟꯅꯕꯤꯔꯤꯕ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤ ꯃꯗꯣ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯩꯌꯦ ꯃꯣꯏ ꯏꯃꯨꯡꯗ ꯆꯥꯛꯀ ꯄꯤꯖꯔꯛꯏ ꯍꯣꯏ ꯑꯗꯨꯀꯥꯟꯗ ꯀꯩ ꯂꯝꯗꯅꯣ ꯂꯩꯔꯤꯗꯣ ꯗꯦꯔꯥꯗꯨꯟ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯦ ꯃꯣꯏꯒꯤ ꯗꯦꯔꯥꯗꯨꯟ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯗꯦꯔꯥꯗꯨꯟꯗ ꯑꯌꯥꯝꯕ ꯆꯠꯂꯦꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨ ꯅꯨꯡꯁꯤꯃꯟꯗꯅ ꯑꯩꯈꯣꯏꯅꯅꯦ ꯈꯨꯅꯤꯡ ꯀꯥꯡ ꯑꯣꯟꯅ ꯈꯔ ꯉꯧꯔꯣꯛꯀ ꯉꯧꯖꯥꯠꯅꯤ ꯑꯗꯨ ꯆꯦꯜꯂꯤꯕ ꯁꯨꯃꯥꯏꯅ ꯈꯨꯅꯤꯡ ꯀꯥꯡꯈꯠꯂꯒ ꯑꯗꯩꯗ ꯆꯠꯄ ꯉꯝꯃꯛꯇ꯭ꯔꯕ ꯉꯝꯃꯩ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨ ꯍꯥꯎꯅꯨꯕꯤꯗꯣ ꯇꯣꯡꯉꯤꯗꯣ ꯁꯝꯗ ꯇꯣꯡꯉꯤꯗꯣ ꯆꯠꯄ ꯋꯥꯔꯛꯇꯅ ꯇꯣꯡꯉꯤꯔꯕ ꯅꯠꯇꯦ ꯆꯠꯐꯝ ꯂꯩꯇꯕꯒꯤ ꯑꯣ ꯑꯗꯣ ꯍꯥꯎꯅꯨꯕꯤꯗꯣ ꯃꯁꯥ ꯌꯥꯝ ꯀꯜꯂꯦꯕ ꯑꯗ ꯑꯩꯈꯣꯏ ꯈꯥꯏꯃꯣꯗ ꯍꯥꯏꯗꯣꯛꯄ ꯑꯩꯅ ꯑꯗꯨꯗ ꯏꯃꯥꯗꯒꯤ ꯁꯒꯣꯜ ꯇꯣꯡꯕꯗꯨꯗꯤ ꯐꯣꯇꯣꯗ ꯂꯣꯏ ꯎꯏꯕ ꯑꯩꯅ ꯑꯣ ꯁꯒꯣꯜꯁꯨ ꯇꯣꯡꯕ꯭ꯔꯣ ꯁꯒꯣꯜꯁꯨ ꯇꯣꯡꯉꯤ ꯑꯗꯩ ꯗꯣꯂꯥꯏꯁꯨ ꯇꯣꯡꯉꯤ ꯍꯣꯏ ꯗꯣꯂꯥꯏꯕꯨꯗꯤ ꯇꯣꯡꯉꯦ ꯈꯪꯉꯦ ꯑꯗꯣ ꯁꯒꯣꯜꯗꯨꯗꯤ ꯏꯃꯥꯅ ꯊꯧꯔ ꯆꯠꯄ꯭ꯔꯥ ꯅꯠꯇ꯭ꯔ ꯃꯤꯅ ꯄꯨꯕꯤꯔꯤꯔꯣ ꯀꯃꯥꯏꯅ ꯃꯤꯅ ꯁꯒꯣꯜ ꯊꯧꯕꯔ ꯃꯄꯨ ꯌꯥꯎꯋꯦ ꯍꯨꯏ ꯁꯨꯝ ꯇꯧꯋꯤ ꯐꯨ ꯂꯥꯛꯇꯦ ꯆꯩꯗꯨꯅ ꯍꯥꯏꯐꯦꯠ ꯀꯜꯂꯤꯕ ꯃꯊꯟꯗ
ꯊꯨꯅ ꯆꯠꯂꯣ ꯍꯥꯏꯕ ꯃꯣꯏꯅ ꯑꯣ ꯑꯗꯨꯝꯕ ꯌꯥꯝ ꯂꯩ ꯑꯩꯗꯤ ꯌꯥꯝ ꯆꯠꯂꯦꯗ ꯖꯒꯠ ꯁꯪꯁꯥꯔ ꯁꯨꯔꯦ ꯑꯩ ꯆꯠꯇꯕ ꯂꯩꯇꯦ ꯑꯃꯨꯛ ꯆꯠꯁꯦ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯂꯥꯛꯇꯦ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯗꯤ ꯏꯃꯥ ꯑꯗꯨꯅꯅꯦ ꯌꯥꯝ ꯆꯥꯁꯜꯂꯒꯅꯦ ꯎꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯉ ꯆꯠꯈ꯭ꯔꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯀꯥꯔ ꯇꯣꯡꯉ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯁꯝꯒꯨꯝꯕ ꯑꯗꯒꯤ ꯗꯣꯂꯥꯏꯒꯨꯝꯕꯗ ꯄꯨꯔ ꯆꯠꯂꯅꯤꯗꯅ ꯍꯣꯏ ꯈꯣꯡꯅ ꯆꯠꯇꯧ ꯅꯠꯇꯦꯗꯅ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯝꯕꯗꯣ ꯑꯗꯨꯝ ꯆꯠꯂꯁꯤ ꯀꯣꯟꯅ ꯆꯠꯁꯤꯀꯣ ꯍꯣꯏ ꯀꯩꯗꯧꯉꯩ ꯆꯠꯇꯣꯏꯕ ꯅꯥꯐꯔꯒ ꯈꯤꯇꯪ ꯆꯠꯅꯤꯡꯉꯗꯤꯅꯦ ꯎꯝ ꯊꯨꯅ ꯍꯦꯛꯇ ꯆꯠꯅꯤꯡꯉꯛꯀꯅꯤ ꯑꯩꯗꯤ ꯍꯣꯏ ꯍꯣꯏ ꯅꯣꯏꯗꯕꯨ ꯆꯠꯆꯗꯕꯅꯦꯕ ꯅꯁꯥ ꯁꯣꯟꯕꯅꯤꯅ ꯑꯩꯅ ꯌꯥꯝ ꯋꯥꯕꯤꯌꯦꯕ ꯅꯪꯒꯤꯗꯃꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯦꯟꯅꯕꯅꯦ ꯁꯣꯝ ꯆꯠꯈꯤꯅ ꯑꯗꯨꯝ ꯇꯥꯟꯅꯩꯌꯦꯕ ꯑꯩꯅ 비스코트 ꯑꯗꯨ 짜닝이고. ꯅꯪꯅꯗꯤ ꯅꯨꯡꯁꯤꯕꯤꯗꯕ ꯅꯨꯡꯁꯤꯕꯤ ꯀꯩꯅꯣ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯃꯥꯟꯕꯩ ꯑꯩꯁꯨ ꯋꯥꯅꯤꯗ ꯀꯞꯅꯤꯡꯉꯦꯅ ꯑꯗ ꯍꯥꯏꯔꯗꯤ ꯀꯞꯊꯣꯛꯄꯗꯤ ꯅꯨꯡꯁꯤꯕꯤꯗꯅ ꯀꯞꯀꯅꯨꯍꯦ ꯀꯩꯅꯣꯅꯦ ꯉꯁꯥꯏꯁꯨ ꯑꯩ ꯁꯪꯒꯣꯏꯗꯅ ꯏꯃꯥ ꯃꯇꯣꯝ ꯂꯩꯍꯧꯕ ꯀꯅꯥꯝ ꯂꯩꯇꯕ ꯍꯪꯒꯥꯝ ꯁꯨꯝꯃꯟꯕꯗꯨꯗ ꯑꯁ ꯏꯃꯥꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣꯅ ꯑꯁ ꯄꯨꯛꯅꯤꯡꯒꯁꯦ ꯅꯨꯡꯁꯤꯔꯤꯅꯤꯅꯦ ꯑꯩꯅꯗꯤ ꯏꯃꯨꯡꯗ ꯂꯩꯕ ꯊꯕꯛꯇꯣ ꯐꯔꯛ ꯇꯥꯕꯅꯤꯅ ꯑꯗꯒꯤꯗꯤ ꯑꯕꯦꯝꯃꯗ ꯐꯣꯟ ꯇꯧꯔꯒ ꯂꯤꯖꯨꯟ ꯑꯃꯨꯛ ꯂꯥꯛꯑꯦ ꯂꯤꯖꯨꯟ ꯑꯃꯨꯛ ꯁꯪꯕꯤꯔꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯤꯖꯨꯟꯗ ꯂꯩꯕꯗꯤ ꯈꯔꯗꯤ ꯐꯩꯀꯣ ꯂꯤꯖꯨꯟꯗꯤ ꯃꯥꯅ ꯉꯝꯃꯨꯕꯅꯦ 사포인. ꯑꯆꯥꯄꯣꯠ ꯑꯣꯟꯈ꯭ꯔꯦ ꯀꯅꯥ ꯄꯤꯔꯛꯏꯅꯣ ꯑꯗꯨꯅ 우리 할머니들네. ꯑꯗꯣ 이만 ꯀꯩꯅꯣ ꯍꯩꯃꯩ 이만 ꯊꯛꯄꯗꯣ ꯑꯩ ꯊꯛꯈ꯭ꯔꯕ ꯊꯛꯈ꯭ꯔꯦ. ꯅꯪꯗꯤ ꯑꯩꯗꯤ ꯊꯛꯇꯦ ꯊꯛꯅꯤꯡꯗꯕ꯭ꯔꯣ ꯑꯥ ꯊꯛꯅꯤꯡꯗꯒ ꯇꯣꯛ ꯊꯛꯅꯤꯡꯗꯦ. ꯀꯩꯗꯧꯒꯦ ꯍꯥꯏꯔꯨꯕꯅꯣ ꯍꯣꯏ ꯑꯩꯁꯦ ꯂꯦꯞꯄ ꯋꯥꯔꯦ ꯏꯃꯥ ꯇ꯭ꯔꯥꯏꯄꯣꯠ ꯃꯄꯥ ꯂꯩꯍꯧꯋꯦ ꯑꯗꯨꯗ ꯑꯩꯅ ꯐꯝꯃꯣꯗꯅ ꯍꯥꯞꯆꯜꯂꯦ ꯁꯤꯗ ꯍꯣꯏ ꯍꯣꯏ ꯑꯩ ꯐꯃꯨꯡꯗ ꯐꯝꯒꯦ ꯐꯝꯃꯣ ꯍꯣꯏ ꯐꯝꯒꯦ ꯐꯝꯒꯦ ꯅꯪ ꯐꯃꯨꯡꯗ ꯑꯝꯇ ꯐꯝꯗꯤ ꯃꯥꯅꯦ ꯑꯩ ꯐꯃꯨꯡꯗ ꯐꯝꯃꯕ꯭ꯔꯣ ꯐꯝꯕꯒꯤ ꯃꯇꯝ ꯂꯩꯇꯗꯣꯏꯅꯦ ꯍꯌꯦꯡ ꯐꯝꯒꯦ 님이 ꯐꯝꯗ꯭ꯔꯁꯨ ꯌꯥꯏꯗ ꯏꯃꯥ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯅꯦꯝꯕꯗꯣ ꯌꯥꯗꯦ ꯆꯧꯀꯤ ꯑꯩꯗꯤ ꯌꯥꯝ ꯏꯁꯥꯗ ꯑꯅꯦꯝꯕ ꯅꯦꯝ ꯐꯝꯗꯦꯕ ꯌꯥꯗꯦ. ꯂꯦꯚꯦꯜꯁꯦ ꯆꯧꯀ꯭ꯔꯤꯒꯤ ꯂꯦꯚꯦꯜꯗ ꯐꯝꯃꯦ 님마디 막 하고 빵 먹어요. ꯍꯣꯏ 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 ꯆꯨꯝꯃꯤꯅꯦꯍꯦ ꯑꯩ ꯀꯥꯎꯕ ꯑꯅꯦꯝꯕꯗ ꯐꯝꯗꯦ ꯃꯤ ꯃꯌꯨꯝ ꯆꯠꯂꯁꯨ ꯑꯩꯗꯤ ꯃꯣꯔꯥ ꯑꯋꯥꯡꯕꯒꯨꯝꯕ ꯇꯨꯜ ꯑꯋꯥꯡꯕ ꯑꯗꯩ ꯆꯧꯀ꯭ꯔꯤꯒꯨꯝꯕ ꯑꯗꯩ ꯃꯈꯥꯗꯗꯤ ꯊꯣꯛꯂꯛꯀꯅꯨꯀꯣ ꯅꯪ ꯆꯠꯊꯣꯛ ꯃꯈꯥꯗꯒꯤ ꯊꯕꯛ ꯄꯨꯂꯞ ꯍꯧꯒꯠꯂꯛꯄꯁꯦ ꯆꯠꯇꯣꯏꯁꯤꯗꯤ. ꯑꯩ ꯉꯝꯗꯦ ꯍꯥ 사박 짜리시지. ꯊꯕꯛꯄꯨꯗꯤ ꯆꯠꯂꯦꯕ ꯃꯤꯒ ꯇꯣꯡꯉ ꯐꯝꯃꯤꯗꯅ ꯃꯥꯗꯤ ꯊꯕꯛ ꯆꯠꯂꯦ ꯂꯤꯖꯨꯟꯁꯦ ꯑꯗꯨꯝ ꯄꯨꯕꯤꯔꯤꯅꯦ ꯑꯩꯅ ꯎꯝ ꯍꯧꯖꯤꯛꯇꯤꯅꯦ ꯑꯕꯨꯡꯉꯣꯁꯨ ꯒꯥꯔꯤ ꯊꯧ ꯍꯩꯔꯕꯅꯤꯅꯅꯦ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯩꯅ ꯑꯕꯨꯡꯉꯣ ꯄꯨꯔ ꯆꯠꯄ ꯂꯤꯖꯨꯟ ꯃꯃꯥꯒ ꯊꯤꯟ ꯆꯠꯈ꯭ꯔꯤꯉꯩꯗꯅꯦ ꯑꯩꯅ ꯑꯕꯨꯡꯉꯣ ꯄꯨꯔ ꯑꯃꯨꯛ ꯆꯠꯄ ꯑꯕꯨꯡꯉꯣꯁꯦ ꯍꯩꯔꯕꯣꯏꯔꯦ ꯍꯩ 그러니까. 마치 샤워 모인이 들어가. 다들 야이 아무도 같아요. ꯌꯥꯝ ꯁꯥꯎꯒꯟꯕꯗꯣ ꯍꯣꯏ. ꯑꯕꯨꯡꯉꯣꯗꯣ ꯑꯧ ꯇꯣꯛꯈ꯭ꯔꯕ ꯇꯣꯛꯈ꯭ꯔꯦ ꯈꯔ ꯐꯔꯕꯣ ꯐꯔꯦ ꯅꯪ ꯍꯥꯏꯕꯗꯤ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯠꯂꯣ ꯆꯠꯂꯣ ꯃꯥꯗꯤ ꯊꯦꯝ ꯊꯦꯝ ꯇꯧꯕ ꯏꯃꯥ ꯃꯣꯏ ꯍꯣꯏꯅꯦ ꯁꯥꯎꯒꯟꯕꯅꯤꯅꯅꯦ ꯑꯗꯨꯅꯦꯕ ꯊꯦꯝ ꯊꯦꯝ ꯂꯣꯏꯅꯕ ꯎꯝ ꯑꯁ ꯑꯋꯥꯏꯗ ꯁꯥꯎꯒꯟꯕ ꯃꯤ ꯂꯣꯏꯅꯕꯁꯦ ꯑꯩ ꯑꯁ ꯀꯣꯛꯀꯁꯦ ꯄꯨꯡꯆꯥꯛ ꯆꯥꯛꯏ ꯑꯩ ꯍꯅꯨꯗꯅ ꯂꯣꯏꯔꯦ ꯍꯣꯏ ꯀꯥꯏꯗꯅꯣ ꯆꯠꯀꯅꯤꯗꯤ ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯩ ꯀꯩꯅꯣ ꯆꯠꯀꯦ ꯑꯁꯣꯝꯗ ꯂꯩꯔꯨꯒꯦ ꯇꯧꯅꯤ ꯄꯣꯠ ꯑꯃ ꯂꯧꯁꯜꯂꯨꯈꯤꯒꯦ ꯃꯄꯥꯟꯗꯒꯤ ꯑꯃꯨꯛ ꯂꯥꯛꯀꯦ ꯉꯥꯛꯇꯪ ꯐꯝꯃꯝꯃꯨ ꯕꯤꯁꯦꯗꯤ ꯇꯩꯅꯕꯗꯣ 나도 세워놓을까. ꯑꯣ ꯆꯨꯝꯃꯤꯅꯦ ꯑꯩ ꯀꯥꯎꯔꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯛꯊꯤ ꯑꯃꯨꯛ ꯈꯟ ꯂꯩꯔꯝꯃꯦ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯏꯉꯩꯗ 영어는 되시죠? ꯇ꯭ꯔꯥꯏꯄꯣꯠꯁꯤꯗ ꯍꯥꯞꯄꯒ ꯊꯅꯝꯒꯦ ꯑꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯁꯨ ꯇꯩꯒꯦ. ꯑꯁ ꯈꯣꯡ ꯏꯪꯃꯟꯅ ꯈꯣꯡꯁꯦ 아까. ꯊꯥꯡꯉ ꯆꯠ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯅꯥꯇꯣꯟꯗ ꯇ꯭ꯔꯦꯕꯦꯛ ꯇꯩꯁꯜꯂꯣ, ꯌꯥꯏꯔꯒ ꯅꯥꯇꯣꯟꯗ. ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯨꯒꯦ ꯑꯩꯅ ꯍꯥꯏꯌꯦ ꯑꯥ. ꯑꯆꯠ ꯈꯨꯗꯤꯡꯒꯤꯅꯦ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯆꯠꯀꯅꯨꯀꯣ ꯅꯪ ꯑꯗꯨꯝ ꯅꯥꯇꯣꯟꯗ ꯇꯩꯌꯣ. ꯍꯥꯏꯖꯕꯅꯦ ꯏꯆꯥ ꯀꯧꯅꯤ ꯄꯨꯔ ꯅꯥꯇꯣꯟ ꯆꯠꯄ ꯇꯩꯌꯣ. ꯉꯝꯗꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯦꯕ ꯑꯩ ꯈꯜꯂꯤꯁꯦ ꯃꯁꯛꯇꯤ ꯐꯖꯩꯗꯣ ꯎꯝ ꯑꯗꯨ ꯄꯥꯝꯃꯨꯏꯌꯦꯅ ꯃꯤꯠ ꯇꯧ ꯇꯩꯁꯜꯂꯨꯅꯦ. ꯅꯪꯁꯦ ꯑꯗꯨꯝ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯅ ꯂꯩꯕ ꯅꯪ ꯈꯪꯍꯧꯗ꯭ꯔꯣ ꯈꯪꯉꯤ ꯂꯩꯇ꯭ꯔꯅꯦ ꯂꯩ ꯏꯃꯥꯅ ꯁꯦꯟꯅꯕꯗꯒꯤ ꯑꯩ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯏꯁꯦ ꯀꯩꯗꯧꯋꯦꯕ ꯐꯃꯨꯡꯗ ꯅꯪꯗꯤ ꯃꯈꯣꯟ ꯁꯤꯁꯦ ꯅꯪꯗꯤ ꯌꯧꯗꯦ. ꯁꯥꯎꯅꯤꯡꯉꯝꯕꯅꯦꯕ 사이당 여기는. ꯀꯩꯅꯣ 나또는 여기요. 나또 떼그러봐. ꯇꯩꯔꯦ 갑자기 헬로 학티 가졌잖아요. 나또 ꯃꯅꯨꯡꯗ 응. ꯇꯩꯔꯦ ꯌꯥꯔꯦ 잉글이 홍장지라. ꯐꯃꯨꯡ ꯆꯪꯅꯤꯡꯉꯕꯣ ꯏꯃꯥ ꯆꯪꯉꯣꯏꯗ ꯏꯪꯗꯦ ꯑꯗꯨ ꯃꯈꯥ ꯀꯩꯅꯣꯝꯃ ꯏꯪꯉꯦ. ꯊꯥꯡꯒꯠꯀꯦꯔꯥ ꯐꯃꯨꯡ ꯑꯗꯨꯗꯤ? ꯆꯪꯉꯗꯦꯕ 나 이거 당당하니. ꯐꯤꯔꯣꯟꯗꯣ ꯃꯣꯠꯀꯅꯦꯅ ꯈꯜꯂꯦ ꯑꯩꯗꯤ ꯑꯗꯨꯅ ꯄꯥꯝꯃꯨꯏꯌꯦꯕ ꯍꯣꯏ ꯑꯗꯨꯗꯤ ꯀꯣꯟꯅ ꯆꯠꯂꯗꯤ ꯈꯔ ꯇꯩꯊꯣꯛꯑꯒ ꯐꯩ 네. 라면 사라고 그냥 떠보다. 음 가요 보다. 이 여우라네 영디다. 또 만인 놈이 다른 게 뭐지? 까리노 나보고 이만 콩. 잉 말이. 이런 거니 꾸이래 펌바 응. 앉아서 사가지고 응. 어때? ꯍꯥꯎ 난 까이서 떼노 ꯑꯩ ꯐꯃꯨꯡꯗ ꯂꯩꯔꯨꯒꯦ ꯑꯩ 내려왔죠 ꯆꯦ ꯆꯥꯡ ꯈꯔꯁꯨ ꯑꯩ 이ꯈꯠꯇꯧ ꯂꯩꯕ
ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯪꯗꯤꯅꯦ ꯑꯩ ꯍꯦꯛ ꯈꯪꯉꯛꯄꯗ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯍꯣꯏ ꯅꯪ ꯆꯠꯊꯣꯛꯀꯅꯨ ꯏꯕꯦꯝꯃ ꯆꯠꯀꯅꯨꯀꯣꯅ ꯊꯦꯝꯃ ꯊꯝꯃꯦ ꯅꯪꯁꯦ ꯍꯣꯏ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯂꯝ ꯂꯝ ꯍꯦꯜꯂꯝꯅꯤꯅꯅꯦ ꯆꯠꯄ ꯆꯠꯈꯤꯅꯦꯅ ꯄꯥꯈꯠꯄ ꯑꯥ ꯑꯗꯨꯅꯦꯕ ꯑꯩ ꯈꯜꯂꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯏꯃꯥ ꯃꯅꯥꯛꯇ ꯂꯩ ꯑꯃꯗꯁꯨ ꯉꯥꯏꯍꯥꯛꯇ ꯂꯩꯇꯅꯕꯨ ꯆꯠꯂꯤ ꯎꯝ ꯌꯥꯝ ꯆꯠꯄ ꯅꯠꯇꯦ ꯁꯥꯡꯅ ꯆꯠꯇꯦꯕ ꯎꯝ ꯐꯃꯨꯡꯗ ꯐꯝꯃꯤꯗꯣ ꯊꯥꯡꯊꯕꯤꯔꯦꯗꯅ ꯎꯝ ꯑꯗꯒꯤ ꯑꯃꯨꯛ ꯊꯥꯡꯒꯠꯄꯤ ꯇꯧꯕ ꯑꯗꯨꯗꯅꯤ ꯅꯪ ꯐꯝꯕꯗꯣ ꯎꯝ ꯅꯨꯡꯁꯤꯕ ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯑꯩꯅꯅꯦ ꯀꯞꯇꯅ ꯂꯩꯕ ꯎꯝ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯕꯨ ꯃꯥꯡꯉꯦꯗꯀꯣ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤꯅ ꯑꯗꯨꯝ ꯄꯀꯞꯇ ꯀꯞꯄ ꯎꯄꯥꯏ ꯂꯩꯇꯦ ꯀꯅꯥꯅꯣꯝ ꯂꯥꯛꯈꯤꯗꯥꯏꯅꯦ ꯍꯟꯗꯛꯇ ꯃꯤ ꯃꯃꯥꯏ ꯄꯥꯛꯄ ꯑꯋꯥꯡꯕ ꯑꯅꯤꯗꯣ ꯎꯝ ꯅꯪ ꯈꯪꯉꯝꯒꯅꯤ ꯈꯪꯗ꯭ꯔꯕ ꯈꯪꯗ꯭ꯔꯦ ꯀꯥꯎꯔꯝꯃꯅꯤ ꯈꯪꯗꯦ ꯀꯥꯎꯔꯦ. ꯂꯥꯛꯈꯤꯌꯦ ꯃꯦ ꯍꯥꯎ ꯅꯪ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ ꯂꯣꯏꯔꯕꯣ ꯁꯤ ꯂꯣꯏꯗ꯭ꯔꯗꯤ ꯐꯔꯦ ꯐꯔꯦ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯔꯗꯤꯅꯦ ꯆꯥꯛ ꯈꯤꯇꯪ ꯑꯣꯏꯁꯨ ꯆꯥꯕꯤꯒꯦ ꯇꯧꯕ ꯍꯣꯏ ꯆꯥꯁꯤꯀꯣ ꯉꯜꯂꯤ ꯉꯜꯂꯤꯕ꯭ꯔꯣ ꯃꯣꯃꯣꯗꯣ ꯍꯜꯂꯛꯇ꯭ꯔꯤ ꯍꯥ ꯄꯨꯡ 3 ꯃꯣꯃꯣꯗꯣ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯀꯩꯅꯣꯗ ꯑꯣꯐꯤꯁꯇ ꯑꯣꯐꯤꯁꯇꯔꯣ ꯑꯣ ꯑꯣꯐꯤꯁ ꯑꯣꯏꯔꯗꯤ ꯐꯔꯦ ꯐꯔꯦ ꯑꯇꯩꯗ ꯗꯨꯀꯥꯟ ꯆꯠꯈ꯭ꯔꯗꯤ ꯐꯨꯔꯨꯒꯦ ꯇꯧꯅꯤꯗ ꯑꯩꯅ ꯇꯥꯟꯅꯗꯅ ꯐꯨꯖꯤꯀꯣ ꯀꯥꯇꯨꯀꯥꯔ ꯑꯩꯗꯤꯅꯦ ꯏꯆꯥ ꯆꯠꯈꯤꯕꯁꯦ ꯍꯦꯛꯇ ꯇꯥꯟꯅꯩꯌꯦ ꯑꯗꯨꯝ ꯇꯥꯟꯅꯕꯖꯥꯠꯅꯤ ꯆꯠꯈꯤꯅꯣ ꯍꯥꯏꯅ ꯗꯤꯄꯥꯂꯤ ꯁꯦ ꯆꯥꯛꯄꯁꯦ ꯌꯦꯡꯉꯣ ꯅꯪ ꯎꯖꯔꯕ ꯁꯦ ꯆꯥꯛꯄꯁꯦ ꯗꯤꯄꯥꯂꯤ ꯁꯤ ꯆꯥꯛꯄꯁꯦ ꯎꯔꯕ ꯌꯦꯡꯉꯣ ꯀꯩꯅꯣ ꯎꯔꯕꯣ ꯁꯤ ꯑꯆꯥꯄꯣꯠꯅꯦ ꯅꯪꯅ ꯁꯦꯝꯗꯣꯏꯅꯤ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯕ ꯃꯅꯨꯡꯗ ꯌꯥꯎꯌꯦꯅꯦ ꯀꯩ ꯃꯅꯨꯡ ꯌꯥꯎꯕꯅꯦ ꯑꯁꯣꯝꯗ ꯊꯣꯔꯛꯑꯣ ꯃꯁꯛꯀ ꯌꯥꯝ ꯐꯖꯩꯅꯦ ꯁꯤ ꯑꯆꯥꯄꯣꯠꯅꯦ ꯁꯤ ꯌꯦꯡꯉꯨ ꯂꯥ ꯀꯩꯅꯣꯒ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯥ ꯁꯦ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯑꯕꯦꯝꯃꯁꯦ ꯃꯇꯣꯝꯗꯔ ꯄꯣꯛꯏꯁꯦ ꯅꯠꯇꯦ ꯃꯌꯥꯝꯕ ꯑꯃ ꯃꯌꯥꯝꯕ ꯑꯃꯒ ꯑꯣ ꯑꯅꯤꯗꯨꯗꯪ ꯐꯔꯦ ꯐꯔꯦ ꯌꯥꯝꯗꯕꯁꯤꯅ ꯐꯩꯀꯣ ꯌꯥꯝꯃꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯣꯠꯅꯕ 이마기니 마판 소리지니 ꯍꯥ 이마기니 마판 소리지 그만 호나라게 ꯑꯗꯨꯝ ꯍꯣꯠꯅꯩ ꯑꯩ ꯉꯝꯃꯦ ꯑꯗꯨ 어 ꯏꯁꯥ ꯄꯨꯝꯅꯃꯛꯅꯦ ꯑꯩꯅ ꯂꯣꯏ ꯍꯣꯠꯅꯕꯅꯤ ꯀꯅꯥꯝꯇꯒ ꯍꯣꯠꯅꯕꯤꯄꯣꯟꯇꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯈꯔ ꯈꯔ ꯆꯩꯕꯤ ꯆꯠꯈꯤꯅꯣꯏꯅ ꯅꯨꯡꯁꯤꯕ ꯅꯪ ꯑꯁ ꯈꯨꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯅꯨꯡꯁꯤꯀꯣ 이마기 마사진지부 ꯍꯥ 이마기 마사진지 람냠 해라프로 ꯍꯦꯟꯗꯗ ꯂꯝ ꯑꯝꯇ ꯍꯦꯟꯖꯗꯦ ꯏꯆꯥ ꯄꯨꯝꯅꯃꯛ ꯅꯠꯇ ꯅꯪ ꯍꯧꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯨꯅꯦꯕ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯊꯣꯛꯁꯦꯐꯥꯎ ꯌꯥꯗꯦ ꯃꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯑꯩꯗꯗꯤ ꯃꯥꯒꯗꯤ ꯑꯃꯅ ꯃꯨꯅꯤꯟꯗ꯭ꯔꯣ ꯀꯧꯕ꯭ꯔꯥ 아우 마탕 하이로네 ꯑꯃꯅ ꯈꯣꯒꯦꯟꯗ꯭ꯔꯣ 문인드로기 마탕도 그이노 하이로 하나 리준네ꯕ ꯑꯩꯒꯤ ꯃꯆꯥꯅꯦ 니좀디다 손을 빠네 ꯍꯣꯏꯅꯦ ꯃꯆꯥ ꯅꯠꯇꯕꯣꯏ ꯌꯥꯝ ꯑꯅꯣꯏꯕꯗꯣ ꯅꯆꯥꯅꯨꯄꯥ ꯌꯥꯝ ꯑꯅꯣꯏꯕꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯀꯩ ꯍꯥꯏ ꯅꯣꯏꯕꯗꯨꯗꯤ ꯌꯥꯝ ꯅꯣꯏ ꯍꯥꯏꯕꯗꯣ ꯅꯅꯥꯎ ꯍꯥꯏꯕ꯭ꯔꯣ ꯅꯠꯇꯦꯍꯦ ꯃꯗꯨꯏ ꯃꯄꯥꯗꯣ ꯅꯪ ꯅꯁꯨꯅꯨꯄꯥ ꯑꯗꯨꯏ ꯃꯄꯥꯗꯣ ꯅꯅꯥꯎꯒꯤ ꯃꯄꯥꯗꯣ ꯑꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯀꯥꯎꯔꯦ ꯈꯪꯗꯦ ꯍꯌꯦꯡꯃꯨꯛ ꯍꯥꯏꯒꯦ 이모자 ꯏꯕꯣꯝꯆꯥ 아우 ꯍꯣꯏꯅꯦ ꯆꯨꯝꯃꯦ ꯏꯕꯣꯝꯆꯥ ꯏꯆꯥ ꯅꯨꯄꯥꯗꯣ 아우 ꯅꯣꯏꯌꯦ ꯂꯣꯏꯅ 아두이 ꯃꯣꯏ 머밍디 문인드로 ꯒꯨꯅꯤꯟꯗ꯭ꯔꯣ ꯆꯨꯝꯃꯦ ꯃꯊꯪꯗꯤ ꯆꯨꯝꯃꯦ ꯃꯊꯪꯒ ꯍꯥꯏꯔꯣ ꯃꯊꯪ ꯍꯥꯏꯔꯣ ꯃꯊꯪꯗꯤ ꯀꯥꯎꯔꯦ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯗꯣ ꯀꯅꯥꯅꯣ ꯀꯥꯎꯔꯦꯍꯦ ꯀꯔꯤꯅꯣꯅꯦ ꯈꯣꯒꯦꯟ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯈꯣꯒꯦꯟꯁꯨ ꯍꯥꯏꯔꯝꯃꯤ ꯃꯊꯪ ꯀꯅꯥ ꯅꯣꯔꯦꯟꯗꯤ ꯌꯥꯎꯗꯕ ꯌꯥꯎꯋꯦ. ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯔꯗꯤ ꯂꯥꯛꯑꯣ ꯑꯗꯨ ꯃꯊꯪ ꯀꯅꯥ ꯂꯥꯁꯇ ꯀꯅꯥ ꯂꯩꯒꯦ ꯒꯨꯅꯤꯟꯗ꯭ꯔꯣ ꯅꯠꯇꯤꯌꯦ ꯅꯪꯒ ꯈꯠꯅꯕꯗꯣ 너ጻ는 누티기 카나부도 그이 하ꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯥꯎꯔꯦ ꯀꯩꯅꯣꯅꯦ 술 하라가 그이 하ꯕꯅꯣ 술술도 수루수루지부 그이노 술술부도 그이노 칸데 또 하행 하게 술조이 수저야 해봐 아우 나 아무거나 술술 하이드디 술술이 마살라 했다 아 술술이 마살라 정말 짜러 오히려 뭐야 아다기 뭐 그이노디 너ጻ누피디 시코아우 진짜 누비인데 야우데다 거기 야우데는 너ጻ누피 나트로 하 아이 너ጻ누피 나트로 낭보 아우 masanupi miyam lai siti aboki masanupi miyam lai siti 까얌래 pati
ꯃꯊꯪ ꯀꯅꯥꯅ ꯃꯣꯇꯦꯗꯤ ꯂꯩꯁꯤꯗꯤ ꯂꯩ ꯀꯅꯥ ꯃꯊꯪꯅ ꯃꯣꯇꯦꯅꯦ ꯄꯥꯇꯦꯅꯦ ꯑꯗꯩ ꯑꯃꯅ ꯀꯅꯥ ꯀꯅꯥꯅꯣ ꯁꯨꯖꯣꯏ ꯍꯥꯏꯕ꯭ꯔꯣ ꯅꯠꯇꯦꯍꯦ ꯅꯨꯄꯤ ꯍꯥꯏꯕꯅꯦ ꯗꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯙꯅꯦꯅꯦ ꯑꯗꯨꯗꯩ ꯀꯅꯥ ꯗꯤꯄꯥꯂꯤꯅꯦ ꯗꯤꯄꯥꯂꯤꯗꯤ ꯃꯁꯨꯅꯤꯅꯦ ꯅꯦꯗꯅꯦ ꯅꯦꯃꯦ ꯃꯦꯃꯦ ꯃꯕꯥꯅꯤ ꯏꯆꯥꯔꯣ ꯃꯣꯏ ꯀꯩꯅꯣꯅꯦ ꯕꯥꯇꯦ ꯅꯦꯗꯅꯦ ꯑꯗꯨꯗꯒꯤ ꯅꯦꯃꯦ ꯆꯤꯆꯥ ꯅꯦꯃꯦ ꯃꯣꯏ ꯃꯔꯤ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯕ ꯅꯨꯄꯤꯅ ꯅꯨꯄꯤꯅ ꯍꯦꯟꯅ ꯀꯥꯟꯅꯩꯀꯣ ꯀꯥꯟꯅꯗ꯭ꯔꯅꯦ ꯀꯥꯟꯅꯩ ꯅꯨꯄꯥꯗꯤꯅꯦ ꯑꯩ ꯀꯥꯟꯅꯗꯕ꯭ꯔꯣ ꯀꯥꯟꯅꯩꯗ ꯅꯪꯅ ꯃꯍꯦꯜꯂꯦ ꯀꯥꯟꯅꯕ ꯍꯣꯏ ꯆꯨꯝꯃꯦ ꯅꯪꯅ ꯃꯤꯡ ꯀꯔꯤ ꯀꯧꯕ ꯔꯤꯖꯨꯟ ꯍꯥ ꯔꯤꯖꯨꯟ ꯍꯣꯏꯅꯦ ꯔꯤꯖꯨꯟꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯔꯤꯖꯨꯟꯗ ꯍꯥꯏꯔꯦꯗꯅ ꯑꯩꯅ ꯅꯪ ꯍꯦꯛꯇ ꯂꯥꯛꯏ ꯔꯤꯖꯨꯟꯗ ꯍꯥꯏꯕꯗ ꯑꯃꯅ ꯀꯅꯥꯅꯣꯝꯁꯨ ꯂꯩꯌꯦ ꯑꯒꯨ ꯑꯒꯨꯁꯨ ꯃꯊꯪꯗ ꯅꯥꯎꯕꯣꯏ ꯅꯥꯎꯕꯣꯏ ꯍꯣꯏꯅꯦ ꯆꯨꯝꯃꯤ ꯄ꯭ꯔꯦꯝꯖꯤꯠ ꯄ꯭ꯔꯦꯝꯖꯤꯠꯇꯤ ꯆꯠꯈ꯭ꯔꯕ ꯃꯌꯨꯝꯗ ꯃꯌꯨꯝꯗ ꯂꯩ ꯀꯩꯗꯧꯕ ꯆꯠꯈꯤꯅꯣ ꯃꯥꯗꯤ ꯃꯌꯨꯝꯗ ꯂꯩꯅꯤ ꯀꯩꯅꯣ ꯂꯩꯅꯤꯡꯕꯒꯤ ꯐꯔꯦ ꯑꯗꯨ ꯐꯔꯦꯀꯣ ꯑꯗꯨꯗꯤ ꯀꯅꯥꯏ ꯃꯆꯥꯅꯣ ꯅꯅꯥꯎꯄꯥꯒꯤ ꯅꯠꯇꯦ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯄ꯭ꯔꯦꯝꯖꯤꯠꯂꯣ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯃꯥꯗꯣ ꯃꯃꯥꯗꯣ ꯀꯅꯥ ꯀꯩ ꯃꯤ ꯀꯧꯒꯦ ꯄꯨꯃꯥꯃꯒꯤ ꯃꯥꯏ ꯃꯆꯥꯅꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤꯀꯣ ꯑꯗꯨꯝ ꯐꯩ ꯃꯣꯏ ꯂꯣꯏꯅ ꯑꯩꯈꯣꯏꯒꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯛꯏꯀꯣ ꯐꯃꯨꯡꯗꯒ ꯐꯝꯗꯅ ꯆꯠꯅꯤꯡ ꯇꯥꯔꯁꯨ ꯀꯦꯅ ꯆꯠꯂꯗꯅ ꯃꯤꯅ ꯎꯁꯤꯠꯍꯟꯗꯕꯒ ꯌꯥꯗꯝꯗꯦꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯁꯨꯔꯛꯄꯗꯨꯗꯤ ꯍꯥꯏꯔꯛꯑꯣꯗꯅ ꯑꯗꯨꯗꯤ ꯊꯕꯛ ꯌꯥꯝ ꯁꯨꯏꯌꯦ ꯑꯗꯨꯕꯨꯗꯤ ꯍꯤꯡꯒꯣꯜꯅ ꯀꯣꯏꯔꯤꯕ ꯑꯗꯒꯤ ꯑꯇꯣꯏꯕ ꯇꯞ ꯇꯥꯅ ꯏꯄꯨꯝ ꯊꯤꯠꯈꯩ ꯍꯣꯠꯂꯤ ꯊꯕꯛꯇꯣ ꯑꯗꯨꯅꯦꯕ ꯑꯩ ꯀꯧꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝ ꯇꯧꯕꯤꯗꯦꯗꯅ ꯊꯥꯏꯅꯗꯤ ꯑꯩ ꯏꯇꯣꯝꯇ ꯇꯧꯕ ꯌꯥꯅꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯗꯅꯅꯦ ꯀꯅꯥꯅ ꯃꯃꯤꯡ ꯌꯥꯝ ꯂꯩꯗ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯩꯅ ꯆꯠꯄꯒꯤ ꯃꯃꯤꯡ ꯍꯥꯏꯒꯦ ꯇꯧꯕ ꯀꯥꯎꯔꯦ ꯀꯨꯏꯔꯦꯀꯣ ꯎꯗꯕ ꯃꯣꯏꯁꯨꯅꯦ ꯑꯩ ꯍꯦꯛ ꯎꯕꯗ ꯏꯅꯝꯃ ꯂꯥꯛꯑ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯈꯣ ꯑꯗꯨ ꯑꯃꯨꯛꯇ ꯀꯥꯏ ꯆꯥꯛꯀ ꯄꯤꯖꯩ ꯑꯩꯅ ꯊꯦꯡꯅ ꯆꯠꯂꯒ ꯂꯪ ꯁꯨꯝ ꯆꯥꯎꯅ ꯄꯨꯏꯌꯦꯕ ꯀꯣꯛꯊꯣꯡꯅꯗꯅ ꯂꯨꯝꯗ꯭ꯔꯣ ꯂꯨꯝꯃꯤ ꯀꯩꯅꯣꯅꯦ ꯂꯨꯝꯕꯒ ꯈꯪꯄꯣꯟꯇꯦ ꯐꯤ ꯁꯥꯕꯒꯤ ꯆꯠꯂꯤꯕ ꯑꯗꯨ ꯑꯃꯃꯝ ꯄꯨꯕꯗ ꯃꯤꯉꯣꯟꯗ ꯀꯌꯥ ꯐꯪꯒꯦ ꯑꯁ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯤꯗ ꯑꯗꯨꯅ ꯐꯤ ꯁꯥꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯒ ꯌꯣꯟꯗꯣꯏꯕ ꯑꯗꯨꯗꯤ ꯄꯩꯁꯥꯗꯨ ꯗꯃꯥ ꯑꯃ ꯐꯪꯉꯦꯗꯅ ꯑꯗꯨꯒꯤ ꯁꯨꯝ ꯇꯧꯕ ꯑꯗꯣ ꯑꯩ ꯍꯥꯏꯗꯤ ꯊꯤꯟꯕ ꯆꯠꯄꯩ ꯋꯥꯅꯤꯗ ꯁꯨ ꯆꯥꯎꯋꯦ ꯍꯥꯏꯁꯦ ꯃꯣꯏꯅ ꯍꯦꯛꯇ ꯄꯨꯕꯤꯌꯦꯕ ꯅꯨꯡꯁꯤꯌꯦꯕ ꯃꯣꯏꯅ ꯑꯩꯒꯁꯤ ꯌꯥꯝ ꯂꯨꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯄꯥꯜꯂꯛꯏꯗ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯇꯤ ꯁꯤꯕꯗ ꯉꯥꯏ ꯂꯩꯔꯦꯀꯣ ꯑꯩꯒꯤ ꯁꯤꯇ ꯋꯥꯠꯂꯤ ꯌꯥꯝ ꯑꯣ ꯋꯥꯠꯂꯤꯌꯦ ꯋꯥꯠꯄꯗꯤ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯔꯣꯏ ꯇꯧꯔꯒꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯏ ꯁꯨꯝ ꯅꯤꯡꯁꯤꯡꯈꯤꯕꯗꯣ ꯑꯩꯁꯦ ꯐꯠꯇ꯭ꯔꯦꯀꯣ ꯑꯩ ꯑꯍꯜ ꯑꯣꯏꯔꯦꯀꯣꯁꯦ ꯑꯗꯨꯝ ꯈꯜꯂꯦꯕ ꯌꯥꯝ ꯑꯍꯟ ꯑꯣꯏꯕ ꯑꯣꯏꯗ꯭ꯔꯤ ꯆꯍꯤꯗꯤ ꯆꯍꯤꯗꯤ 86 ꯂꯣ ꯀꯌꯥꯅꯣ ꯌꯥꯝ ꯑꯍꯟ ꯑꯣꯏꯗ꯭ꯔꯤ ꯀꯩꯅꯣ ꯃꯤ ꯆꯥꯝꯃ ꯁꯨꯗ꯭ꯔꯤ ꯑꯣ ꯋꯥꯠꯂꯤ ꯁꯨꯔꯝꯃꯗꯤ ꯐꯗꯧꯕ ꯋꯥꯠꯂꯤꯗ ꯌꯥꯝ ꯑꯩꯅ 30 ꯋꯥꯠꯂꯤ ꯑꯩꯅ ꯁꯨꯍꯟꯅꯤꯡꯉꯦꯕ ꯁꯨꯕ ꯉꯝꯗꯅ ꯆꯥꯝꯃ ꯁꯨꯔꯗꯤ ꯌꯥꯝ ꯑꯍꯟ ꯑꯣꯏꯅꯤꯌꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦꯕ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯔꯤꯁꯤ ꯐꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯍꯥ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯩꯁꯦ ꯅꯍꯥ ꯑꯣꯏꯔꯤ ꯃꯤꯅ ꯂꯣꯏ ꯍꯥꯏꯌꯦ ꯅꯍꯥ ꯑꯣꯏꯔꯦꯅ ꯑꯍꯟ ꯌꯥꯝ ꯃꯥꯟꯗꯦ ꯍꯥꯏꯕ ꯏꯁꯨꯅꯁꯨ ꯍꯥꯏꯕꯤꯔꯦ ꯅꯍꯥ ꯑꯣꯏꯔꯦꯅ ꯑꯩꯁꯦ ꯀꯣꯡꯄꯥꯜꯂꯣꯝꯗꯒ ꯌꯥꯝ ꯆꯠꯂꯦꯕ ꯐꯤ ꯁꯥꯕ ꯅꯦꯛꯄꯒꯤ ꯐꯤꯗꯣ ꯃꯤꯉꯣꯟꯗ ꯁꯥꯍꯜꯂꯦꯅ ꯂꯪꯗꯨ ꯄꯤꯔꯒ ꯑꯗ ꯑꯩꯅ ꯑꯃꯨꯛ ꯄꯨꯔꯛꯑꯒ ꯌꯣꯟꯕ ꯑꯗꯨꯅꯦꯕ ꯑꯩꯅ ꯈꯜꯂꯤꯗꯣ ꯋꯥꯈꯟꯗꯣ ꯖꯥꯠꯅꯤ ꯏꯕꯨꯡꯉꯣ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯄꯨꯄꯨꯅꯗꯤ ꯄꯩꯁా ꯊꯣꯛꯇꯦꯗꯣ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯀꯀꯥꯅꯅꯣꯅ ꯑꯩꯅ ꯄꯪꯆꯠꯇ ꯆꯠꯄ ꯑꯗ ꯌꯥꯎꯋꯤ ꯃꯥꯁꯨ ꯑꯗꯨꯝ ꯑꯩ ꯆꯠꯀꯅꯤ ꯂꯦꯞꯄꯝꯃꯤ ꯀꯥꯔꯝꯕ꯭ꯔꯣ ꯑꯗꯨ ꯄꯩꯁꯥꯗꯤ ꯐꯪꯗꯅ ꯃꯥꯅ ꯄꯩꯁꯥ ꯆꯥꯗꯕ ꯑꯗꯣ ꯃꯥꯅꯁꯨ ꯑꯗꯨꯝ ꯊꯤꯟꯕꯤꯌꯦꯕ ꯑꯩꯗꯣ
ꯃꯦꯝꯃ ꯀꯗꯥꯏ ꯄꯨꯕꯤꯒꯦꯅ ꯍꯦꯛꯇ ꯄꯨꯔ ꯆꯠꯂꯦꯕ ꯀꯔꯤꯗ ꯄꯨꯏꯃ ꯀꯔꯤꯗ ꯊꯣꯡꯉ ꯆꯠꯂꯤ ꯈꯣꯡꯅ ꯏꯔꯥꯝꯕ ꯃꯈꯥ ꯐꯥꯎꯗꯅꯦ ꯑꯩꯈꯣꯏ ꯆꯠꯂꯤꯗꯣ ꯈꯔ ꯅꯛꯄꯁꯨ ꯌꯥꯎꯏ ꯑꯔꯥꯞꯄꯅ ꯑꯌꯥꯝꯕ 우염 사티. ꯕꯕꯥꯅ ꯖꯤꯞ ꯊꯧꯔ ꯆꯠꯇ꯭ꯔꯣ ꯍꯥ ꯖꯤꯞ ꯊꯧꯔꯒ ꯕꯕꯥꯅ ꯁꯧꯗꯦ ꯀꯩꯅꯣꯅꯦ ꯃꯥ 집. ꯑꯣ 집시도. ꯍꯣꯏ 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 ꯖꯤꯠ ꯆꯠꯂ ꯆꯠꯂꯤ ꯃꯥꯁꯨ ꯆꯠꯄꯤ 가르마 털어미드디. ꯖꯤꯠꯅꯦ ꯃꯥꯅ ꯆꯠꯂꯝꯃꯤꯗꯣ 가르 털어미드디. ꯀꯥꯔꯁꯨ ꯂꯩꯔꯝꯕ꯭ꯔꯣ ꯑꯩ ꯀꯥꯎꯔꯦ 나사암을 미드리 가. ꯀꯥꯎꯔꯦ ꯑꯗꯨꯗꯤ ꯀꯥꯎꯔꯦ ꯕꯕꯥꯗꯨꯅ ꯊꯤꯟꯕꯤꯔꯒ ꯍꯦꯛ ꯆꯠꯈꯤꯕꯩ ꯋꯥꯅꯤꯗ ꯃꯥꯗꯤ ꯁꯨꯝ ꯂꯩꯊꯣꯛꯇꯦꯕ ꯑꯩꯅ ꯃꯌꯥꯝꯗꯨꯅꯅꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨꯅꯦ ꯏꯅꯝꯃ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯉꯁꯤꯗꯤ ꯍꯦꯛꯇ ꯐꯥꯏꯌꯦ ꯃꯣꯏꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯃꯥꯟꯅꯩ ꯌꯥꯝ ꯅꯨꯡꯁꯤꯗ ꯃꯣꯏ ꯃꯌꯥꯝꯗꯨꯅ ꯑꯩꯕꯨ ꯇꯧꯕꯤꯔꯛꯄꯁꯦ ꯐꯤ ꯁꯥꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯅ ꯐꯤꯁꯦ ꯗꯃꯥ ꯗꯃꯥ ꯁꯨꯝ ꯋꯥꯡꯅꯒ ꯄꯨꯖꯥꯠꯅꯤ ꯑꯗꯨ ꯋꯥꯕꯤꯗꯦꯕ ꯑꯩ ꯀꯔꯤꯝ ꯐꯥꯗꯣ ꯑꯩꯅ ꯄꯪꯆꯠꯇ ꯆꯠꯄ ꯄꯪꯆꯠꯇ ꯑꯗꯨ ꯀꯦꯗꯤ ꯌꯥꯝ ꯀꯦꯌꯦ ꯐꯤꯔꯣꯟꯗꯣ ꯇꯠꯇꯅ ꯅꯥꯜꯂꯤ ꯑꯗꯩ ꯏꯁꯥꯁꯨꯅꯦ ꯅꯥꯟꯈ꯭ꯔꯄꯣꯠꯅꯦ ꯑꯩ ꯆꯠꯂꯤꯗꯣ ꯃꯤ ꯄꯨꯝꯅꯃꯛꯅ ꯀꯤꯅꯕꯖꯥꯠꯅꯤ 너희 독신 야만드레. ꯎꯝ 아마 아니랑 타게서. ꯗꯨ ꯀꯩꯗꯧꯔꯒꯦ 독 라이 독 타바. ꯊꯥꯗ꯭ꯔꯕꯣ 타이 야만레 하바. ꯀꯩꯗꯧꯔꯒꯦ ꯌꯥꯝꯃꯒ 가진 닐리지. 상파루이. ꯑꯣ ꯃꯅꯝꯗꯣ ꯇꯥꯔꯒ ꯍꯛꯆꯥꯡ ꯐꯠꯇꯕ 마이 쿠제. ꯑꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯀꯣ ꯅꯨꯡꯁꯤꯗ ꯈꯜꯂꯨꯔꯒ ꯑꯩꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯃꯤꯀꯤꯅ ꯑꯁ ꯀꯥꯏꯗꯒꯤꯅꯣ ꯔꯤꯇꯤ ꯂꯥꯛꯑꯣ ꯍꯥꯏꯔꯗꯤ ꯂꯥꯛꯀꯅꯦꯕ ꯃꯣꯏ ꯂꯣꯏꯅꯃꯛ ꯄꯩꯁꯥꯗꯣ ꯌꯥꯎꯗ꯭ꯔꯦ ꯑꯩꯗꯤ ꯅꯍꯥꯟꯋꯥꯏꯗꯤ ꯄꯩꯁꯥ ꯈꯔ ꯄꯥꯏꯖꯔꯝꯃꯦ ꯁꯨꯛ ꯌꯥꯝꯒ ꯄꯨꯔ ꯆꯠꯂꯦ ꯍꯧꯖꯤꯛꯇꯤ ꯀꯥꯡꯀꯣꯛ ꯀꯥꯡꯀꯣꯛ ꯇꯥꯔꯦ ꯀꯥꯏꯗꯅꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯅꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦꯀꯣ ꯅꯨꯡꯁꯤꯗꯤ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯑꯕꯣ ꯑꯩꯅ ꯍꯦꯛꯇ ꯏꯟꯅꯔꯛꯏ ꯇꯨꯡꯗ ꯑꯩꯁꯨ ꯂꯥꯛꯑ ꯆꯠꯂꯨꯁꯤꯔ ꯍꯥ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯗꯅ ꯆꯦꯜꯂꯛꯏꯁꯤꯗꯤ ꯍꯣꯏꯅꯦ ꯆꯨꯝꯃꯦ ꯑꯩ ꯁꯥꯎꯅꯨꯀꯣ ꯍꯧꯒꯠꯂꯕ꯭ꯔꯥ ꯀꯔꯤ ꯆꯥꯔꯤꯖꯥꯠꯅꯣꯅ ꯉꯥꯜꯂꯦ ꯍꯥꯏ ꯑꯗꯨꯝ ꯍꯪꯉꯤ ꯏꯁꯨꯁꯤꯡꯁꯦ ꯏꯁ ꯈꯨꯅꯨꯡꯁꯤ ꯑꯃ ꯑꯗꯒꯤ ꯅꯪꯒꯤ ꯀꯔꯤꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯅꯨꯄꯥ ꯑꯃ ꯂꯥꯛꯄꯗꯣ ꯍꯦꯛ ꯍꯦꯛ ꯍꯥ ꯍꯣꯏ ꯀꯣꯀꯣꯏꯗꯣ ꯀꯣꯀꯣꯏ ꯍꯥꯏꯗꯥꯏꯅꯦ ꯅꯣꯡꯃ ꯂꯥꯛꯑꯦ ꯑꯗꯩ ꯑꯩꯒꯤ ꯁꯤꯗ ꯀꯩ ꯀꯩꯅꯣ ꯌꯥꯝ ꯅꯞꯄꯦꯕ ꯇꯨꯁꯟꯕꯒꯤ ꯁꯣꯛꯄꯒꯤ ꯁꯤꯗ ꯐꯣꯠꯂꯤꯁꯦ ꯑꯗꯨ ꯃꯥꯅꯅꯦ ꯑꯕꯣ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯁꯤ ꯂꯥꯎ ꯇꯨꯝꯕꯁꯤ ꯃꯥꯅ ꯐꯖꯅꯤꯅꯅꯦ ꯃꯥꯅ ꯊꯣꯛ ꯂꯣꯏ ꯂꯧꯊꯣꯛꯄꯤꯔꯦ ꯑꯉꯧꯕ ꯄꯛꯄꯁꯨ ꯑꯃꯨꯕꯗ ꯁꯤꯠ ꯅꯥꯜꯍꯜꯂꯦ ꯈꯨꯠꯁꯦ ꯑꯗꯨ ꯃꯥ ꯍꯥꯏꯅꯤ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯁꯤ ꯑꯕꯣꯛ ꯐꯔꯣ ꯍꯥꯏꯌꯦ ꯅꯨꯡꯁꯤꯗꯗ ꯍꯧꯖꯤꯛ ꯀꯥꯏ ꯂꯩꯗꯣ ꯂꯩꯔꯤꯕ ꯍꯧꯖꯤꯛꯐꯥꯎ ꯐꯥꯔꯒ ꯄꯣꯔꯛꯑꯁꯤꯔ ꯐꯥꯔꯨꯔꯅꯨ ꯀꯩꯁꯨ ꯊꯕꯛ ꯂꯩꯇꯦ ꯃꯥ ꯁꯨꯅꯤꯡꯉꯥꯏ ꯊꯕꯛ ꯂꯩꯇꯦꯕ ꯑꯩꯈꯣꯏꯗ ꯏꯆꯦ ꯎꯅꯅꯕ ꯍꯥꯏꯅꯤꯗ ꯎꯅꯕ ꯂꯥꯛꯇꯦꯗꯅ ꯐꯥꯔꯨꯔꯁꯤꯔ ꯐꯥꯔꯒ ꯄꯣꯔꯛꯑꯁꯤꯔ ꯎꯅꯅꯕ ꯄꯨꯛꯀ ꯈꯪꯗꯦꯗ ꯂꯥꯛꯁꯤꯁꯨꯅꯤ ꯍꯣꯏ ꯆꯨꯝꯃꯦ ꯑꯁꯤꯒꯤ ꯀꯔꯤꯕ ꯈꯨꯗꯩ ꯑꯁꯦ ꯀꯅꯥꯒꯤꯅꯣ ꯁꯤꯕꯨ ꯀꯥꯃꯣꯔꯅꯦ ꯑꯐꯧꯒꯤ ꯑꯐꯠꯇꯕ ꯇꯩꯊꯣꯛꯅꯕ ꯊꯝꯕꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦꯕ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥꯏꯔꯥꯅ ꯈꯟꯕ ꯑꯣ ꯅꯠꯂꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯜꯂꯤ ꯑꯁꯤ ꯀꯅꯥꯒꯤ ꯈꯨꯗꯩꯔꯥꯡꯕꯅꯣ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯀꯅꯥꯅꯣꯝꯒꯤꯅꯦ ꯍꯥꯏꯔꯛꯑꯦ ꯀꯥꯃꯣꯒꯤꯔꯥ ꯑꯣ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯑꯩ ꯈꯜꯂꯝꯅꯦ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗꯣ ꯑꯗꯨꯒꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯕ ꯑꯗꯨꯗ ꯑꯩꯅꯅꯦ ꯀꯞꯄꯁꯤ ꯕꯕꯥ ꯅꯨꯡꯁꯤꯕ ꯕꯕꯥꯅ ꯆꯠꯄꯗꯣ ꯕꯕꯥ ꯑꯗꯣ ꯑꯩ ꯅꯨꯡꯁꯤꯃꯟꯗꯅ ꯀꯞꯄꯅꯤꯗ ꯇꯧꯍꯩꯗꯦ ꯃꯤꯅꯗꯤ ꯇꯧꯍꯩꯗꯤꯌꯦ ꯑꯥꯗ ꯅꯨꯡꯉꯥꯏ ꯂꯩꯔꯤꯅꯤ ꯀꯩꯅꯣ ꯍꯣꯏ ꯃꯣꯏꯗꯤ ꯅꯨꯡꯉꯥꯏ ꯂꯩꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏꯅꯗꯤ ꯎꯕ ꯐꯪꯗꯦꯗꯅ ꯑꯗ ꯀꯞꯅꯤꯡꯕꯩ ꯋꯥꯅꯤꯗ ꯍꯌꯦꯡꯋꯥꯏ ꯀꯣꯟꯅ ꯄꯨꯂꯞ ꯊꯦꯡꯅꯗꯣꯏꯅꯤ ꯆꯦꯖꯥꯅꯨꯁꯨ ꯇꯧꯗꯥꯏꯅꯦ ꯆꯠꯊꯣꯛꯈꯤꯅꯣꯅ ꯐꯥꯏꯌꯦꯗꯣ ꯃꯣꯏꯅ ꯈꯪꯗꯦꯗ ꯆꯧꯁ ꯍꯥꯏꯁꯦꯕꯨ ꯅꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯐꯖꯅ ꯌꯨꯝ ꯄꯥꯜꯂꯨ ꯑꯗꯨꯒꯗꯤ ꯐꯔꯒꯅꯤ ꯁꯣꯏꯗꯅ ꯁꯦ ꯍꯥꯏꯔꯣ ꯍꯥ
ꯊꯕꯛ ꯇꯧꯕꯗꯤ ꯑꯣ ꯊꯕꯛꯇꯣ ꯐꯪꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯩ ꯍꯥꯏꯔꯨꯔꯒ ꯊꯕꯛ ꯇꯧꯐꯝ ꯂꯩꯕ꯭ꯔꯥ ꯅꯣꯏꯕꯨ ꯊꯤ ꯇꯧꯗꯣꯏꯅꯦ ꯊꯕꯛꯇꯣ ꯐꯪꯅꯅꯕ ꯍꯣꯏ ꯊꯕꯛ ꯐꯪꯅꯕ ꯑꯣꯏꯌꯨꯀꯣ ꯑꯇꯣꯏ ꯆꯤꯆꯥ ꯍꯥꯏꯔ ꯈꯪꯉꯦ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯋꯤꯅꯦ ꯎꯝ ꯍꯣꯏ 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 ꯍꯥꯏꯒꯦ ꯊꯕꯛꯇ ꯀꯩꯀꯩ ꯊꯕꯛꯅꯣ ꯅꯣꯏ ꯇꯧꯅꯤꯡꯉꯤꯗꯣ ꯃꯌꯥꯝ ꯇꯧꯅꯤꯡꯉꯤ ꯑꯗꯣ ꯃꯪꯒꯣꯜ ꯑꯣꯏꯕ ꯎꯝ ꯁꯣꯏꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯪꯒꯣꯜ ꯑꯣꯏꯕꯁꯦ ꯑꯣꯏꯗꯣꯏꯅꯤ ꯌꯥꯔꯦꯀꯣ ꯑꯣꯏꯗꯣꯏꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯏꯌꯨꯀꯣ ꯑꯣꯏꯒꯤ ꯑꯣꯏꯒꯤ ꯍꯣꯏꯅꯦ ꯅꯨꯡꯁꯤꯕ ꯅꯪ ꯈꯨꯅꯨꯡꯁꯤ ꯑꯃ ꯏꯁꯨꯁꯦ ꯎꯝ ꯀꯅꯥꯅꯣꯅꯦ ꯑꯩꯅ ꯅꯤꯡꯉꯤ ꯑꯩꯈꯣꯏ ꯃꯣꯃꯣꯁꯨ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯋꯦ ꯌꯥꯝ ꯇꯥꯃꯣ ꯌꯥꯝ ꯑꯣꯐꯤꯁ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯍꯥ ꯑꯣꯐꯤꯁ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯍꯧꯖꯤꯛꯄꯣ ꯃꯥ ꯑꯣꯐꯤꯁ ꯆꯠꯂꯤꯕ꯭ꯔꯣ ꯑꯣ ꯍꯜꯂꯛꯑꯅꯤ ꯄꯨꯡ 6 ꯇꯥꯔꯦ ꯍꯜꯂꯛꯑꯗꯤ ꯐꯗꯧꯕ ꯃꯥ ꯂꯥꯛꯑꯗꯤ ꯄꯨꯡꯂꯥꯡ ꯂꯥꯡꯒꯅꯦꯕ ꯍꯧꯖꯤꯛ ꯎꯝ ꯑꯩꯕꯨꯁꯨ ꯊꯥꯡꯕꯤꯒꯦ ꯍꯥꯏꯅ ꯇꯥꯛ ꯈꯠꯅꯕ ꯑꯃꯨꯛ ꯊꯥꯡꯉꯛꯀꯅꯤꯗꯣ ꯍꯧꯔꯛꯑꯅꯤ ꯈꯠꯅꯕꯒ ꯌꯥꯝ ꯍꯧꯒꯟꯕ꯭ꯔꯣ ꯃꯥꯗꯣ ꯎꯝ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩ ꯀꯥꯎꯊꯣꯛꯎꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯡꯂꯥꯡ ꯂꯥꯡꯒꯗꯕꯅꯤ ꯍꯣꯏ ꯃꯥ ꯂꯥꯛꯑꯗꯤ ꯏꯃꯨꯡꯁꯤ ꯄꯤꯛ ꯊꯝꯕꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯗꯤꯄꯥꯂꯤ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯎꯝ ꯑꯗꯩ ꯃꯌꯥꯝ ꯂꯥꯡꯉꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯣꯏ ꯂꯥꯛꯑꯗꯤ ꯐꯗꯧꯕ ꯂꯥꯛꯑꯅꯤ ꯂꯥꯛꯑꯅꯤ ꯂꯥꯛꯑꯣ ꯍꯥꯏꯌꯨꯀꯣ ꯂꯥꯛꯑꯗꯤ ꯍꯥꯏꯒꯦ ꯍꯥꯏꯒꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤ ꯏꯆꯥ ꯀꯧꯅꯤꯅꯦ ꯑꯃꯗꯤ ꯏꯆꯥꯗꯣ ꯌꯥꯝꯃꯤꯗꯅ ꯑꯩꯒꯤ ꯌꯥꯝꯃꯦ ꯃꯦꯃꯦꯁꯨ ꯁꯨꯖꯣꯏꯁꯨ ꯎꯝ ꯑꯗꯒꯤ ꯑꯃꯅ ꯀꯅꯥ ꯆꯅꯤ ꯑꯣ ꯗꯅꯦꯁꯨ ꯎꯝ ꯅꯨꯄꯤꯗ ꯄꯤꯆꯥ ꯆꯦꯆꯥ ꯆꯦꯆꯥꯁꯨ ꯄꯥꯇꯤꯁꯣꯔꯤꯁꯨ ꯅꯨꯄꯤ ꯀꯌꯥꯅꯣ 3 ꯃꯔꯤ ꯑꯣꯏꯔꯦ ꯌꯥꯝꯗꯦꯀꯣ ꯑꯗꯨꯗꯤ ꯌꯥꯝꯃꯤꯁꯤꯗꯤ ꯌꯥꯝꯗꯦꯅ ꯈꯜꯂꯦ ꯑꯩꯗꯤ ꯏꯆꯥ ꯃꯌꯥꯝꯁꯤꯅ ꯌꯧꯔ ꯑꯣꯝꯁꯤꯜꯂꯛꯄꯗꯣ ꯊꯕꯛꯀ ꯄꯥꯏꯍꯟꯄꯣꯟꯇꯦ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯁꯨꯍꯟꯗꯦ ꯃꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯣꯏꯊꯣꯛꯏ ꯇꯠ ꯀꯜꯂꯛꯄꯅꯤ ꯏꯃꯥ ꯃꯄꯥꯟ ꯊꯣꯛꯈꯤꯅꯨ ꯍꯦꯛꯇ ꯈꯥꯝꯃꯤ ꯃꯣꯏꯅ ꯑꯩꯁꯨ ꯍꯣꯏꯅꯦ ꯈꯪꯗꯦ ꯈꯪꯗꯦ ꯀꯩꯗꯧꯒꯦ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯂꯨꯒꯦ ꯍꯦꯛꯇ ꯍꯥꯏꯔꯒ ꯁꯤꯗ ꯅꯥꯟꯊꯣꯔꯛꯄ ꯇꯨꯁꯟꯅꯤ ꯍꯥꯏꯅꯤ ꯑꯗꯨꯅꯤ ꯇꯨꯏꯁꯟꯅꯤ ꯇꯧꯕ ꯑꯗꯨꯅꯤ ꯆꯦꯆꯥꯁꯨ ꯈꯣꯡ ꯍꯥꯞꯅꯤꯡꯕ꯭ꯔꯣ ꯍꯥꯞꯅꯤꯡꯗꯦꯗ ꯁꯨꯝ ꯃꯣꯏ ꯊꯣꯛꯄꯅꯤ ꯈꯣꯡ ꯍꯥꯞꯅꯤꯡꯉꯁꯨ ꯍꯥꯏꯔꯛꯎꯀꯣ ꯍꯥꯏꯔꯛꯀꯦ ꯉꯔꯥꯡꯗꯤ ꯍꯥꯝꯃꯤ ꯈꯣꯡꯗꯣ ꯉꯁꯤꯗꯤ ꯃꯣꯏ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ ꯃꯣꯏ ꯕꯨꯝ ꯂꯥꯎꯊꯣꯛꯂꯛꯏ ꯑꯩꯅ ꯀꯨꯏꯅ ꯐꯝꯍꯟꯗꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯏꯁꯥꯗꯤ ꯑꯗꯨꯝ ꯐꯩꯀꯣ ꯑꯩꯁꯦ ꯐꯩꯌꯦ ꯀꯩꯝ ꯁꯣꯛꯇꯤꯌꯦ ꯍꯣꯏ ꯆꯦꯛ ꯂꯣꯏ ꯇꯧꯋꯤꯗꯅ ꯕꯣꯛꯀꯤ ꯎꯝ ꯀꯩꯝ ꯁꯣꯛꯇꯦꯕ ꯑꯅꯥꯕ ꯑꯝꯇ ꯂꯩꯇꯦꯕ ꯈꯣꯡꯁꯤꯗꯪ ꯆꯠ ꯉꯝꯗꯕꯅꯦꯕ ꯃꯍꯧꯁꯥ ꯀꯨꯏꯔꯕꯗꯗꯤ ꯈꯔ ꯅꯥꯒꯜꯂꯝꯃꯦꯕ ꯗꯥꯛꯇꯔꯗ ꯄꯪꯆꯠꯇ ꯆꯠꯄ ꯑꯃ ꯌꯥꯎꯈꯤꯌꯦ ꯀꯥꯎꯔꯦ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯕꯕꯥꯅ ꯑꯗꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯖꯥꯠꯅꯤ ꯆꯠꯈꯤꯅꯣꯏꯅ ꯑꯩꯈꯣꯏꯁꯨ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯁꯤ ꯂꯩꯁꯤꯅ ꯑꯕꯦꯔꯣ ꯀꯩꯗꯧꯔꯤꯕ ꯃꯥꯗꯤ ꯇꯤꯆꯥꯔꯒꯤ ꯆꯥ ꯊꯛꯏ ꯑꯣ ꯑꯟꯇꯤꯒꯤꯁꯨ ꯌꯥꯎꯕ꯭ꯔꯣ ꯑꯩꯁꯦ ꯑꯕꯦꯗꯤ ꯀꯨꯏꯗ꯭ꯔꯤꯌꯦ ꯂꯩꯕꯁꯤꯗ ꯃꯌꯥꯝ ꯏꯝꯐꯥꯜꯗꯩꯅꯤ ꯃꯥꯕꯨꯗꯤ ꯁꯥꯎꯅꯤꯡꯉꯝꯒꯅꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯁꯥꯎꯗꯦ ꯃꯥꯁꯨ ꯀꯩꯝꯇ ꯐꯍꯟꯅꯤꯡꯕꯩꯅꯦꯕ ꯕꯣꯛ ꯍꯥꯏꯔꯤꯁꯦ ꯍꯩꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅꯒ ꯊꯣꯡ ꯍꯥꯡꯗꯣꯛꯄꯁꯦ ꯀꯪꯒ ꯊꯦꯡꯖꯤꯟꯕꯩ ꯋꯥꯅꯤ ꯃꯥ ꯂꯥꯛꯑꯗꯤ ꯈꯪꯕꯗꯣ ꯈꯪꯕꯗꯣ ꯌꯥꯝ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯌꯥꯝ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯣꯛꯀꯅꯣ ꯍꯥꯏꯔꯦ ꯀꯩꯗꯧꯒꯦ ꯅꯪꯁꯨꯅꯦ ꯍꯥꯏꯁꯦ ꯃꯤ ꯇꯥꯕ ꯌꯥꯗꯤꯌꯦ ꯍꯥ ꯃꯤ ꯇꯥꯕ ꯌꯥꯗꯦꯕ ꯍꯣꯏ ꯈꯪꯉꯦ ꯑꯩꯁꯨ ꯈꯤꯇꯪ ꯈꯤꯇꯪꯅꯦꯕ ꯕꯣꯛ ꯍꯥꯏꯔꯤꯁꯦ ꯐꯠꯇꯕꯗꯣ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯇꯦꯕ ꯃꯤꯉꯣꯟꯗ ꯆꯦꯛ ꯑꯃ ꯂꯥꯎꯗꯦ ꯑꯩꯒꯤꯕꯨꯅꯦ ꯅꯣꯡꯉꯥꯜꯂꯦꯗꯅ ꯏꯔꯨꯖꯊꯣꯛꯑꯦꯗꯅ ꯆꯟꯗꯣꯟ ꯆꯋꯥ ꯊꯤꯟꯖꯜꯂꯦꯗꯅ ꯐꯖꯅ ꯀꯦꯔꯒ ꯂꯩꯕꯗꯣ ꯑꯩꯅ ꯇꯧꯋꯦ ꯑꯗꯨꯗ ꯃꯤ ꯄꯨꯝꯅꯃꯛ ꯍꯥꯏꯅꯔꯤꯅꯤ ꯃꯣꯏ ꯃꯧꯁꯦꯅ ꯅꯣꯡꯃꯗꯤ ꯀꯔꯤꯅꯣ ꯀꯥꯅꯣꯟꯗꯣ ꯀꯥꯅꯣꯟꯒꯤ ꯇꯥꯟꯖꯥ ꯑꯃꯨꯛ ꯇꯥꯔꯛꯑꯕ ꯀꯥꯅꯣꯟꯒꯤ ꯀꯅꯥꯅꯣꯝ ꯂꯩꯗꯥꯏꯅꯦ ꯃꯣꯏꯒꯤ ꯀꯅꯥꯅꯣ ꯃꯆꯦꯔ ꯃꯆꯜꯂ ꯀꯅꯥꯅꯣꯝ ꯂꯩꯗꯥꯏꯅꯦ ꯃꯅꯥꯎꯄꯤ ꯕꯂꯥ ꯕꯂꯥꯅꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤꯀꯣ ꯕꯂꯥꯒ ꯃꯕꯥꯅꯤꯁꯦ ꯍꯦꯛ ꯂꯥꯛꯃꯤꯟꯅꯩꯑꯕ ꯑꯁꯣꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯊꯣꯝꯗꯒ ꯅꯠꯇꯕ ꯈꯥꯌꯦꯝꯄꯜꯂꯤꯔꯣꯝ ꯆꯠꯄꯩ ꯂꯝꯕꯤꯗꯣ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯑꯦꯕ ꯑꯩꯁꯨꯅꯦ ꯅꯨꯡꯁꯤꯕ ꯅꯪ ꯁꯨꯝ ꯎꯅꯕꯗ ꯅꯨꯡꯁꯤꯗꯣ ꯃꯤ ꯄꯨꯝꯅꯃꯛꯅ ꯍꯥꯏꯅꯤ ꯅꯣꯏ ꯃꯧꯁꯤꯡꯁꯤ ꯐꯩꯌꯦ ꯂꯣꯏ ꯍꯥꯏ ꯇꯧꯕꯕꯨꯗꯤ ꯃꯣꯏꯁꯦ ꯊꯕꯛ ꯌꯥꯝ ꯁꯨꯏꯑꯕ ꯃꯣꯏꯕꯨ ꯆꯥꯛ ꯊꯣꯡꯕ ꯏꯁꯤꯡ ꯊꯣꯛꯄꯗꯤ ꯇꯧꯋꯦ ꯑꯗꯨꯒꯅꯦ ꯐꯤꯁꯥ ꯂꯣꯟꯁꯥ ꯂꯣꯏ ꯍꯩꯌꯦ ꯃꯕꯥꯅꯤꯗꯣ ꯕꯂꯥꯗꯨꯅ ꯍꯥꯏꯅ ꯃꯆꯥ ꯌꯥꯝꯗꯦ ꯀꯥꯅꯣꯟꯗꯨꯗꯤ ꯃꯆꯥ ꯈꯔ ꯌꯥꯝꯃꯦꯕ
Đây lấy gì đi? Đây lấy gì đó? đang chưa Ừ. ai nào tới đây là mẹ 엄마 메시다 간홍이 뭐 자오래 아이들 하이를 질라 그러잖아 발라드나 하야나 이방 방나잖아 뭐지 미지 안 돼봐 Ừ. 여기 마이나 아니라 마디양 강함이 Ừ. Nó pi ngạc ta đi. 뭐니 좀이 마나 하야나 타나 패봐 Ừ. 너희나 마디 처리 말리 따라 들어가 넘내봐 아이 뭐 하이네 아이는 푸비에 범토에 방방도 푸대 뭐가 남도 봐 그래서 뭐 푸대노 아빠도 푸리지 강대다 뭐 진짜 안 파이자 뭐죠 Ừ. 아이 연락 보고는 밤밤에 진짜래 이나다 사보초 애기 그때 상된 거지 Ừ. 애기 때로 거기 피 처음 중요나 뭐 그래 Ừ. 랑주 처음 자나 보러 자리 꼭 통나더라 진짜 Ừ. 까나고 먼저니 어벌 내려고 야위 피차 배양 깔래봐 면은 뿐이도 거의 좀 차버는데 거의 좀 양 잘미 타이나 애기 와면은 또 오거네 민니 토과 Ừ. 아주 피차가 급하게도 가나야 되나 Chả có là phụ nông yêu thả ra đến em phải. 차가네 lâu 잡아 Ừ. 루이디 애랭이 이제 루이 번대봐 Ừ. ai chắc vợ tung này này và mua lời sẽ lấy gì Ừ. Rồi là các mong lâu cho tôi này. lời không Rồi lâu tầm hai hai tôi này. ừ Mà xin đừng cho lạo rồi. à tôi không này coi lời giờ này à trong cái này là chỉ trong đó dukan gì rồi đó Ừ. à tôi cầm mấy bí thế này rồi chỉ bên đó 그런 시에만 안 hindu Ừ. Không sẽ đi ra thay cái số sẽ đi ra. không nè cái chỗ cho là mấy 장이 아무리 Ừ. 남 춤냥 보디가 이거 뭐 콘나 탕가 봐 방금 돼 봐. 너희 초대 좀 맞잖아 봐. Ừ. 뭐 반은 팀비에 집자. Ừ. 집 뭐말래 매 거기. Ừ. 뭐 반은 타오러 가네. 자카이 배완. Quay thật các bạn nhỉ. 네 집에는 봐봐도 양파이 앵원도 놈 또 부비지 대주제지. Ừ. 마게 뭐 유디가 같ag만해. Ừ. 아주 제 강들. 하이에 미나. Ừ. 아주 유 타고 짜만해. 까나가노 뭐 아니도 만해 배웠나. Cái này nào. 강지 박항은 몰라 거의 먹는다 봐. Ừ. 얘는 쟤 mấy cái 타고 봐봐 나 끼라 너 때문에 왜 와네 말 파이에 뭐 부티암나 Ừ. ai cầu gì thì cầu bảo đi chơi nghỉ thì Hơi linh chẳng nhỉ. à rồi đi chơi nghỉ Ừ. anh đi lối không hồ bên đó Sao rồi. rồi ở dưới này mà mua yam bảo bên bên luôn nhưng mà Ừ. cái gì nè phải sao bây giờ quay gì phải sao chụp quay mua đồ Ừ. 양 그나 거기는 후람 뭐까지 야지 Ừ. 그나고 뭐는 벌써 축장 합들라가 첫 번째 야오네 프리카우더기 Ừ. 아주 많이 떠보지 중요해야 돼 뭐. 네 집에도 양나 맞아. Ừ. 너무디 군주도 Ừ. 아주 내네 까나 너무 시거든. 그 봐봐 아마도 아한도 Ừ. 아주 시그레드다 깝빠지 군주는 오 다다는 시보 나 뻑깝 군주는 너무 시내 하지니 형으로가 Ừ. 얘네 군주 깝빠는 또 심하게 거기는 신았더니 또 누가 마땅 내리 거기 좋아하나 팀을 또 그래 봐 깝빠도 Ừ. 아 군주는 깝빠지고 다다는 시보 깝빠에 살아서 오게 깝빠 말이 Ừ. 아이나 팀을 이게 좀또 갈 아코이디 나도 이건 뭐 그러와 나도 양쿠라메 합니다. Ừ. 거기 한우 뭐 분노 갈래라메 봐. Ừ. 아저는 안강 기땅 그놈 하여버든 매마 나 자네 에이 우빨리테 난 독부터 농아요 바하에 커피 번 Ừ. 분노 하여버는 바제 안 한우래 봐. 자좀 자링해 전에 거기 이제 하면은 내 사오르네. Ừ. 이제 라오 뭐 이제 그놈 하라만 해. 거기 비는 맞잖아. 갈래봐. 거기 내 목숨도. Ừ. 아저네 아이네 깝파. 아저네 만네. 저는 라오 내는 뭐다. 아이나 거기 제주네. 랍트라칭 배워네 앵원다. 근데 내 제일에 분노드나. Ừ. 매마 나자니 난 것이니 컵배 와니 맞지 뜻이 봉도 짝짝한 잔. 나는 시다.
ꯅꯆꯥꯅꯤ ꯅꯪ ꯀꯨꯁꯤꯅꯦ ꯄꯨꯅꯣꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯤꯕ ꯌꯥꯝ ꯍꯅꯨꯔꯦꯗ ꯃꯥꯁꯨ ꯆꯥꯛꯇꯤ ꯑꯗꯨꯝ ꯆꯥꯛꯇ ꯁꯤꯐꯥꯎꯗ ꯑꯗꯨꯝ ꯁꯥꯏ ꯌꯥꯔꯒ ꯌꯥꯝ ꯊꯥꯏꯅꯗꯤ ꯌꯥꯝ ꯆꯥꯟꯅꯔꯝꯃꯤꯀꯣ ꯑꯗꯨꯝ ꯁꯥꯏꯔꯒ ꯌꯥꯏꯔ ꯆꯥꯏꯌꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝ ꯆꯥꯟꯅꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝ ꯆꯥꯟꯅꯗꯦ ꯀꯩꯅꯣ ꯍꯥꯏꯗ ꯏꯐꯨꯟ ꯄꯥꯏꯁꯤꯜꯂꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯇꯧꯕꯗ ꯏꯐꯨꯟ ꯉꯥꯛ ꯉꯥꯏꯔꯦ ꯊꯥꯏꯅꯗꯤ ꯏꯐꯨꯟ ꯂꯩꯔꯝꯗꯦꯅ ꯂꯩꯔꯝꯗꯦ ꯍꯥꯎꯕꯁꯨ ꯍꯥꯎꯕꯅꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯆꯥꯕꯗ ꯍꯥꯎꯋꯤ ꯅꯨꯡꯁꯥ ꯌꯥꯏꯔ ꯆꯥꯕꯗ ꯍꯥꯎꯕꯅꯦ ꯍꯣꯏ ꯅꯣꯏꯁꯨ ꯆꯥꯔꯝꯒꯅꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯥꯔꯛꯏ ꯑꯗ ꯁꯤꯕꯅꯪ ꯑꯩꯈꯣꯏꯒꯤ ꯎꯗꯧꯒꯗꯣ ꯎꯅꯣ ꯍꯥꯏꯁꯦ ꯀꯞꯄꯤꯕꯅꯦ ꯅꯆꯥꯅꯤ ꯅꯪ ꯀꯨꯁꯤꯅꯦ ꯃꯥ ꯍꯥꯏꯕ ꯏꯆꯦꯅ ꯁꯥꯎꯕꯗꯨꯗ ꯑꯩꯈꯣꯏ ꯏꯆꯦ ꯃꯅꯤꯗꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯦꯕ ꯃꯥꯅ ꯀꯩꯅꯣꯝꯇ ꯑꯀꯥꯏꯕ ꯑꯃ ꯇꯧꯕꯗ ꯍꯦꯛꯇ ꯆꯩꯌꯦꯕ ꯑꯩꯈꯣꯏꯗꯣ ꯈꯨꯠꯇ ꯐꯨꯏꯌꯦꯕ ꯑꯗ ꯍꯥꯏꯔꯛꯏꯕ ꯃꯥꯅ ꯅꯆꯥꯅꯤ ꯅꯪ ꯀꯨꯁꯤꯅꯤ ꯏꯕꯦꯝꯃ ꯀꯞꯄ ꯑꯩꯅꯅꯦ ꯕꯣꯕꯣ ꯑꯩ ꯂꯩꯁꯤꯗꯤ ꯁꯤꯗ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯍꯣꯏ ꯑꯩꯅ ꯍꯦꯛꯇ ꯇꯣꯛꯏ ꯍꯅꯨꯕ ꯑꯅꯤ ꯂꯩꯔꯝꯃꯦ ꯍꯅꯨꯕ ꯍꯥꯏꯁꯦ ꯌꯥꯝ ꯍꯅꯨꯔꯕꯖꯥꯠꯅꯤ ꯁꯣꯟꯗꯤ ꯁꯣꯟꯗꯕꯗꯣ ꯅꯨꯡꯁꯤꯕꯅ ꯈꯨꯅꯨꯡꯁꯤ ꯑꯃ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟꯒ ꯍꯥꯏꯔ ꯊꯕꯛꯀ ꯈꯔ ꯆꯤꯟꯕꯁꯦ ꯃꯥꯅ ꯆꯩꯔꯤꯕꯅꯤ ꯃꯌꯥꯝꯗꯨꯗ ꯆꯥꯖꯦꯝꯕꯤꯁꯤꯗ ꯅꯣꯏꯅ ꯄꯪꯍꯥꯏ ꯃꯍꯥꯏꯗꯣ ꯏꯕꯦꯝꯃ ꯇꯧꯔꯅꯨ ꯀꯩꯀꯥꯟꯅꯣ ꯀꯥꯏꯅ ꯀꯞꯄꯤꯕꯅꯤ ꯑꯣ ꯈꯣꯡꯕꯩ ꯑꯩꯉꯣꯟꯗ ꯆꯩꯌꯦꯅ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯕꯣꯛ ꯑꯅꯤꯗꯣ ꯑꯃꯅ ꯂꯂꯤꯇꯥ ꯑꯃꯅ ꯀꯔꯤ ꯀꯥꯎꯔꯦ ꯀꯨꯏꯃꯟꯗꯅ ꯃꯣꯏ ꯑꯗꯨ ꯈꯔ ꯐꯠꯇꯦꯕ ꯏꯁꯧ ꯈꯔ ꯂꯥꯡꯉꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯙꯧꯗꯨꯅꯅꯦ ꯑꯩ ꯃꯤꯆꯪ ꯆꯪꯉꯒ ꯀꯞꯄꯤꯕ ꯑꯩꯅꯅꯦ ꯕꯣꯕꯣ ꯑꯩ ꯂꯩꯌꯦ ꯁꯤꯗ ꯇꯨ ꯑꯩ ꯂꯥꯛꯑꯦ ꯇꯨ ꯍꯥꯏꯕꯗ ꯍꯔꯥꯎꯕꯩ ꯋꯥꯅꯤ ꯃꯥꯅ ꯈꯪꯗꯦꯗ ꯇꯧꯁꯦ ꯍꯥꯏꯁꯦ ꯏꯕꯨꯡꯉꯣ ꯊꯥꯏꯅꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯣꯏꯅ ꯐꯥꯎꯔꯝꯃꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯍꯧꯖꯤꯛꯇꯤ ꯅꯥꯔꯦ ꯂꯣꯏ ꯅꯥꯈꯔꯦ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯅꯪ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯅꯪꯕꯨ ꯆꯥꯗ꯭ꯔꯤ ꯄꯨꯡ ꯉꯜꯂꯤ ꯊꯣꯡꯗꯤ ꯊꯣꯡꯗ꯭ꯔꯤ ꯀꯅꯥꯅ ꯊꯣꯡꯉꯤꯅꯣ ꯑꯩꯗꯤ ꯃꯃꯥꯅ ꯊꯣꯡꯉꯝꯅꯤ ꯑꯕꯣꯛꯈꯣꯏꯒꯤꯅ ꯑꯟꯇꯤꯅ ꯊꯣꯡꯕ꯭ꯔꯥ ꯀꯥꯃꯣꯅ ꯊꯣꯡꯗꯣꯏꯔꯥ ꯅꯣꯏ ꯃꯃꯥꯁꯦ ꯀꯥꯅꯣꯟ ꯀꯧꯕ꯭ꯔꯣ ꯀꯥꯅꯣꯟ ꯑꯣ ꯀꯥꯅꯣꯟ ꯂꯩꯔꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯦ ꯑꯃꯨꯛ ꯆꯪꯅꯤꯡꯉꯤꯔꯣ ꯀꯩꯅꯣ ꯆꯪꯉꯔꯣꯏ ꯆꯥꯛ ꯆꯥꯔꯒ ꯆꯪꯒꯅꯤ ꯆꯥꯛꯇꯣ ꯌꯥꯝ ꯆꯥꯔꯣꯏꯕ ꯉꯥꯏꯍꯥꯛ ꯊꯣꯡꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯡꯉꯒꯅꯦ ꯍꯣꯏ ꯆꯥꯃꯟꯅꯤꯗꯩ ꯍꯦꯟꯅ ꯆꯥꯗꯦꯕ ꯑꯩꯗꯤ ꯉꯥ ꯆꯥꯛꯁꯨ ꯆꯥꯗꯦꯕ ꯃꯔꯨꯕꯅꯦꯅ ꯃꯜꯂꯒꯗꯤ ꯆꯥꯛ ꯈꯔ ꯆꯥꯁꯤ ꯉꯥ ꯆꯥꯗ꯭ꯔꯁꯨꯅꯦ ꯉꯥꯗꯣ ꯆꯥꯗ꯭ꯔꯗꯤ ꯑꯃꯨꯛ ꯅꯁꯥꯗꯣ ꯀꯩꯅꯣ ꯇꯧꯅꯤꯕ ꯑꯩꯗꯤ ꯆꯥꯔꯛꯇꯦ ꯑꯗꯨꯝ ꯆꯥꯔꯛꯇꯦ ꯉꯥꯁꯦ ꯑꯗꯩ ꯑꯩꯈꯣꯏ ꯏꯙꯧꯗꯨꯅ ꯆꯩꯌꯦꯕ ꯕꯦꯝꯃ ꯅꯆꯥꯅꯤꯅ ꯋꯥꯔꯛꯎ ꯀꯞꯄꯅꯤ ꯑꯣ ꯈꯣꯡꯒꯩ ꯑꯉꯥꯡ ꯆꯩꯌꯦꯅ ꯆꯩꯕ꯭ꯔꯥ ꯑꯩꯅ ꯌꯨꯝꯗ ꯆꯠꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯁꯥꯎꯗꯅ ꯆꯠꯅꯕ ꯀꯞꯄꯤꯕꯅꯤ ꯏꯙꯧꯗꯨꯅ ꯁꯤꯕꯅ ꯄꯨꯅꯣꯗꯣ ꯌꯥꯝ ꯐꯕꯖꯥꯠꯅꯤ ꯕꯦꯝꯃ ꯅꯪꯒꯤ ꯅꯆꯥꯅꯤ ꯅꯊꯧ ꯄꯨꯝꯅꯃꯛ ꯅꯪ ꯀꯨꯁꯤꯅꯤ ꯑꯩ ꯈꯪꯗ꯭ꯔꯦꯅ ꯑꯣ ꯈꯣꯡꯒꯩ ꯀꯞꯄꯤ ꯄꯨꯅꯣꯗꯨꯅ ꯌꯥꯝ ꯍꯅꯨꯕꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯗꯩꯗꯤ ꯍꯦꯟꯗꯦꯗ ꯃꯥ ꯍꯅꯨꯔꯤ ꯑꯩꯈꯣꯏ ꯃꯊꯛꯅꯦꯕ ꯌꯧꯈꯔꯦ ꯃꯥ ꯆꯍꯤ ꯌꯧꯔꯝꯃꯅꯤ ꯆꯍꯤ ꯌꯧꯔꯝꯃꯅꯤꯕ ꯌꯧꯔꯦ 100 ꯌꯧꯗꯧꯔꯦ ꯃꯥ ꯑꯩꯅꯅꯦ 30ꯒ ꯀꯌꯥꯅꯣꯅꯦꯕ 5ꯔ 6 ꯑꯣꯏꯔꯦ ꯑꯗꯨ ꯑꯩꯁꯨ ꯆꯍꯤ ꯌꯥꯝꯖꯔꯛꯑꯦꯗꯅ 100 ꯁꯨꯔꯗꯤ ꯐꯅꯤꯗ ꯍꯥꯏꯅ ꯈꯟꯕꯅꯦꯕ ꯌꯧꯗꯣꯏꯅꯤ ꯌꯧꯍꯧꯗ꯭ꯔꯦ ꯌꯧꯗꯣꯏꯅꯤ ꯀꯩꯅꯣ ꯌꯧꯗꯣꯏꯁꯤꯗꯤ ꯌꯧꯗꯣꯔꯕꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯅꯨꯡꯉꯥꯏꯌꯦ ꯌꯧꯅꯤ ꯂꯩꯒꯗꯕ ꯌꯧꯒꯅꯤꯅ ꯂꯩꯒꯗꯕꯅꯦꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦꯗ ꯑꯩꯁꯨ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏꯗꯤ ꯃꯣꯔꯣꯛ ꯈꯔ ꯍꯦꯛ ꯑꯗꯒꯤ ꯀꯩꯀꯩ ꯑꯆꯥ ꯑꯊꯛꯇꯣ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯍꯦꯛ ꯇꯧꯔꯒ ꯁꯨꯝ ꯂꯩꯕꯅꯦ ꯑꯩ ꯀꯩꯝ ꯇꯧꯗꯦꯕ ꯃꯍꯧꯁꯥꯕꯨꯗꯤ ꯐꯤ ꯌꯥꯝ ꯁꯥꯔꯝꯃꯤ ꯕꯦꯛ ꯀꯣꯚꯔꯁꯨ ꯁꯥꯏꯗꯣ ꯁꯨꯅꯕ ꯁꯥꯕꯖꯥꯠꯅꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯗꯨꯗꯤ ꯄꯩꯁꯥꯗꯨ ꯐꯪꯉꯝꯅꯤꯅ ꯅꯨꯡꯉꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯥꯡꯀꯣ ꯏꯄꯨꯔꯣꯏꯕꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯣ ꯃꯥ ꯂꯩꯈꯤꯗ꯭ꯔꯕꯣꯌꯦ ꯑꯩ ꯅꯆꯥ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯑꯗꯨꯕꯨꯗꯤ ꯈꯪꯉꯦꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯒꯤ ꯀꯔꯤꯑꯕ ꯃꯣꯏ ꯑꯅꯤꯈꯛ ꯊꯕꯛ ꯇꯧꯕꯗ ꯂꯩꯕꯗꯣ ꯊꯕꯛ ꯍꯥꯏꯗꯤ ꯁꯨꯠꯁꯥ ꯂꯩꯕꯅꯤꯗ ꯈꯣꯡꯄꯥꯟꯒꯤ ꯗꯨꯀꯥꯟ ꯃꯌꯥꯝꯗꯣ ꯑꯗ ꯂꯩꯕꯗꯣ ꯀꯔꯤ ꯃꯃꯤꯡ ꯀꯧꯋꯦ ꯑꯩ ꯀꯥꯎꯔꯦ ꯈꯪꯗ꯭ꯔꯦ ꯁꯤꯗꯩꯗꯨꯔꯣ ꯀꯩꯅꯣ ꯍꯣꯏ ꯁꯤꯗꯩꯗꯣ
ꯀꯅꯥꯅ ꯁꯥ ꯅꯥꯎꯔꯦꯡꯒꯤꯅꯦ ꯎꯝ ꯊꯣꯡꯒꯥꯝ ꯃꯄꯥꯗꯩ ꯈꯤꯇꯪ ꯆꯠꯊꯣꯛꯄ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯕꯨꯡꯉꯩꯔꯣ ꯑꯥ ꯑꯕꯨꯡ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯑꯕꯨꯡꯁꯨ ꯌꯥꯎ ꯃꯥꯟꯅꯤ ꯃꯣꯏꯗꯤ ꯗꯨꯀꯥꯟ ꯐꯝꯕꯗꯣ ꯈꯪꯉꯦ ꯍꯣꯏ ꯐꯝꯃꯦ ꯑꯕꯨꯡ ꯍꯣꯏ ꯐꯝꯃꯤ ꯑꯗꯒꯤ ꯁꯔꯠ ꯐꯝꯃꯤ ꯍꯣꯏ ꯁꯔꯠ ꯗꯨꯀꯥꯟ ꯍꯥꯏꯅꯩꯌꯦ ꯗꯨꯀꯥꯟꯅꯤꯗ ꯗꯨꯀꯥꯟ ꯏꯟꯗꯣꯝꯆꯥ ꯍꯣꯏꯁꯨ ꯐꯝꯃꯝꯃꯤ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇꯦ ꯃꯥ ꯍꯥꯏꯗꯤ ꯁꯤꯗꯩ ꯁꯔꯠ ꯗꯨꯀꯥꯟ ꯍꯥꯏꯅꯗꯥꯏꯅꯦ ꯑꯧ ꯑꯗꯨꯗꯅꯦꯕ ꯑꯩꯈꯣꯏ ꯆꯠꯂꯛꯏꯗꯣ ꯑꯧ ꯑꯗꯨꯅ ꯐꯤꯒꯥꯗꯣ ꯁꯨꯝ ꯌꯥꯎꯅ ꯄꯨꯔꯤ ꯄꯣꯠꯅꯤ ꯀꯣꯛꯇ ꯊꯣꯡꯒꯠꯂꯒ ꯏꯔꯥꯃꯕꯝ ꯇꯥꯟꯅ ꯆꯠꯇꯣꯏꯕ ꯏꯔꯥꯝꯗꯤ ꯁꯣꯝꯗꯅꯤ ꯁꯣꯝꯗꯅꯤ ꯁꯣꯝꯗ ꯅꯠꯇ꯭ꯔꯣ ꯁꯣꯝꯗ ꯑꯣ ꯁꯣꯝꯗ ꯂꯩꯍꯧꯔꯕꯣ ꯁꯣꯝꯅ ꯑꯋꯥꯡ ꯂꯩꯀꯥꯏꯔꯣꯝ ꯆꯠꯇꯣꯏꯕ ꯑꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤ ꯑꯩ ꯀꯥꯎꯕ ꯋꯥꯅꯤꯗ ꯀꯅꯥ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯁ ꯊꯥꯒ ꯀꯩꯅꯣꯒ ꯂꯣꯏ ꯊꯥ ꯑꯋꯥꯡꯃꯆꯥꯛꯀ ꯂꯣꯏ ꯃꯥꯡꯉꯝꯃꯅꯤ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯨ ꯑꯋꯥꯡꯃꯆꯥꯛ ꯊꯥ ꯑꯝꯇ ꯊꯥ ꯌꯦꯡꯉꯨꯈꯤꯒꯦ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯦ ꯀꯩꯅꯣꯅꯦ ꯃꯥꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯑꯩꯅꯗꯤ ꯄꯥꯈꯠꯂꯤꯕ ꯃꯁꯥ ꯍꯥ ꯂꯩꯔꯝꯃꯨꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ 10K ꯌꯧ ꯂꯩꯔꯝꯃꯤ ꯃꯌꯥꯝꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯒꯤ ꯏꯃꯥꯒꯤ ꯚꯤꯗꯤꯑꯣꯕꯨ ꯄꯥꯝꯖꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯒꯤ ꯕ꯭ꯂꯣꯒꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯑꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯣꯇꯦ ꯁꯣꯔꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛꯈꯣꯝ ꯑꯃꯅꯤꯗꯪ ꯆꯥꯖꯒꯦ ꯄꯨꯔꯛꯑꯣ ꯑꯩ ꯌꯥꯝ ꯆꯥꯔꯣꯏꯌꯦ ꯑꯩ ꯈꯖꯤꯛꯇꯪ ꯆꯥꯒꯦ ꯍꯥꯏꯕꯅꯦ ꯃꯣꯇꯦ ꯆꯠꯈ꯭ꯔ ꯃꯥꯅꯤ ꯇꯨ ꯏꯃꯥ ꯃꯣꯇꯦꯖꯤ ꯑꯕꯨꯡꯉꯣ ꯆꯤꯆꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯨꯃꯥꯏꯅ ꯍꯪꯉꯦ ꯑꯗꯨꯗ ꯊꯒꯣꯏ ꯏꯀꯥꯏꯖꯔꯝꯗꯦ ꯊꯣꯛꯅ ꯑꯃ ꯁꯤꯔꯦ ꯑꯩ ꯁꯤꯔꯦ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯊꯕꯛꯁꯦ ꯈꯔ ꯆꯤꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯎꯈꯨꯝ ꯄꯤꯕꯁꯦ ꯏꯉꯝ ꯉꯝꯗ꯭ꯔꯤ ꯑꯩ ꯑꯗꯨ ꯄꯨꯂꯞ ꯄꯤꯔꯛꯈꯤꯅꯤ ꯑꯩꯅ ꯁꯪꯕ ꯀꯥꯟꯗ ꯑꯗꯨꯝ ꯄꯤꯔꯖꯔꯛꯀꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯅ ꯍꯥꯟꯅꯁꯨ ꯀꯃꯦꯟꯒꯤ ꯑꯩ ꯁꯨꯝ ꯌꯦꯡꯕꯁꯦ ꯅꯨꯡꯗꯥꯡ ꯊꯦꯡꯉꯒ ꯑꯩꯈꯣꯏ ꯃꯥ ꯁꯪꯕ ꯑꯣꯏꯅ ꯑꯩ ꯍꯦꯛ ꯍꯦꯛ ꯀꯃꯦꯟꯁꯦ ꯄꯤꯖꯕꯅꯦꯕ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯩ ꯊꯦꯡꯉꯛꯑꯀꯥꯟꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯏꯗꯤꯇꯤꯡ ꯇꯧꯋꯦꯕ ꯏꯗꯤꯇꯤꯡ ꯇꯧꯕ ꯂꯣꯏꯕꯁꯤꯗ ꯄꯨꯡ ꯑꯃꯒ ꯇꯥꯕ ꯌꯥꯎꯋꯦ ꯑꯗꯨꯗ ꯄꯣꯁꯇꯨꯕꯨꯗꯤ ꯇꯧꯗ꯭ꯔꯦꯀꯣ ꯑꯩꯁꯦ ꯊꯦꯡꯉꯕꯅꯤꯅ ꯅꯣꯡꯉꯥꯜꯂꯒ ꯇꯧꯋꯦ ꯑꯗꯨꯅ ꯑꯩ ꯁꯪꯕ ꯀꯥꯟꯗ ꯑꯩ ꯂꯣꯏꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯥꯎꯈꯨꯝ ꯄꯤꯖꯔꯛꯀꯅꯤ ꯑꯣ ꯃꯣꯇꯦ ꯃꯣꯇꯦ ꯁꯣꯔꯤ ꯂꯥꯛꯑꯣꯗ ꯅꯪꯕꯨ ꯏꯃꯥ ꯌꯥꯝꯅ ꯀꯤꯖꯔꯦ ꯑꯣ ꯏꯃꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯑꯩ ꯇꯨꯝꯃꯒꯦꯀꯣ ꯑꯩ ꯇꯨꯝꯃꯦ ꯇꯠ ꯇꯨꯝꯃꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯤꯡꯁꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯉꯩꯗ ꯄꯥꯊꯣꯛꯆꯅꯤꯡꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯅ ꯋꯥ ꯉꯥꯡꯕꯁꯤ ꯌꯥꯗꯕ ꯌꯥꯝ ꯁꯥꯎꯕ ꯑꯗꯨꯅ ꯄꯥꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯗ꯭ꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯃꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯔꯣꯁꯅꯤ ꯂꯣꯡꯖꯝꯅ ꯏꯕꯤꯔꯛꯄꯅꯤ ꯃꯣꯟꯇꯦꯁꯣꯔꯤ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯍꯧꯗ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯏꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯃꯥꯒꯤ ꯆꯍꯤꯁꯦ ꯐꯪꯅꯕ ꯑꯣꯏꯖꯒꯦ ꯑꯩꯒꯤ ꯀꯃꯦꯟꯁꯦ ꯅꯨꯡꯁꯤꯕꯤꯔꯗꯤ ꯄꯥꯊꯣꯛꯄꯤꯔꯛꯑꯣ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯩ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯉꯩꯗ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯄꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯅꯅꯦ ꯑꯗꯨꯒ ꯔꯣꯁꯅꯤꯁꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯆꯍꯤꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯡꯅ ꯄꯨꯟꯁꯤꯕ ꯑꯗꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯜꯂꯝꯗꯥꯏ ꯐꯥꯎꯕ ꯕꯨꯙꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯕ ꯍꯥꯏꯗꯣ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯏꯁꯣꯔꯗ ꯊꯧꯅꯤꯖꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯕꯤꯌꯨ ꯔꯣꯁꯅꯤ ꯃꯥꯡꯗꯤ ꯁꯧꯋꯦꯕꯨ ꯂꯨꯝꯗꯤ ꯂꯨꯝꯃꯦꯕ ꯌꯥꯝꯅ ꯃꯁꯛ ꯊꯤꯕꯩ ꯋꯥꯅꯤ ꯅꯠꯇꯦ ꯇꯣ ꯑꯩ ꯇꯨꯝꯃꯁꯤꯔꯥ ꯇꯨꯝꯃꯒꯦ ꯀꯗꯥꯏꯅ ꯇꯨꯝꯃꯒꯦ ꯍꯥꯏꯔꯒ ꯁꯤꯆꯕ ꯀꯩꯅꯣ ꯑꯩ ꯉꯥꯡꯕꯁꯤꯕꯨ ꯂꯥꯜꯂꯦ ꯑꯣ ꯈꯪꯉꯦ ꯆꯤꯟꯗ ꯁꯥꯄꯤ ꯏꯪꯂꯩ ꯆꯤꯟꯅꯗꯅ ꯀꯦꯡꯈꯤꯕꯣ ꯑꯣ ꯀꯜꯂꯛꯏꯗ ꯍꯩꯃ ꯑꯩꯅ ꯀꯦꯟꯗꯦꯗꯣ ꯅꯪ ꯂꯥꯛꯑꯕꯣ ꯂꯥꯛꯑꯣ ꯆꯥꯛꯇꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯌꯦ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩꯁꯨ ꯂꯥꯝꯃꯦ ꯆꯥꯒꯦ ꯍꯥꯏꯒꯦ ꯇꯧꯕ ꯂꯣꯏꯔ ꯆꯥꯔꯁꯤ ꯍꯣꯏ ꯑꯩꯗꯤ ꯂꯣꯏꯗꯅ ꯂꯥꯝꯕꯗꯣ ꯗꯨꯛꯇ ꯄꯨꯡꯃꯝ ꯃꯝꯃꯦꯍꯦ ꯑꯩꯈꯣꯏ ꯃꯥꯏꯀꯥ ꯀꯩꯗꯧꯔꯦꯕ ꯗꯨꯛ ꯃꯩꯈꯨ ꯃꯌꯥꯝꯁꯦ ꯑꯅꯤꯗꯪ ꯊꯥꯏ ꯑꯣ ꯍꯣꯏꯅꯦ ꯀꯅꯥꯅ ꯊꯥꯔꯛꯏꯁꯦ ꯑꯉꯥꯡꯈꯩ ꯉꯁꯤꯗꯤ ꯀꯅꯥ ꯊꯥꯔꯝꯃꯤ ꯗꯤꯄꯥꯂꯤ ꯊꯥꯔꯝꯕ꯭ꯔꯥ ꯗꯤꯄꯥꯂꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯆꯦ ꯃꯅꯥꯛꯇ ꯑꯣ
ꯃꯆꯦꯗꯤ ꯁꯥꯕꯦꯅꯤꯗꯣ ꯍꯣꯏ ꯑꯩꯁꯦ 음. ꯊꯋꯥꯟꯃꯤꯆꯥꯛ ꯌꯦꯡꯉꯨꯕꯅꯦꯕ ꯒ꯭ꯔꯍ ꯍꯥꯏꯕꯗꯣ ꯑꯩꯅ ꯏꯃꯥꯗ ꯄ꯭ꯂꯥꯅꯦꯠꯇꯣ ꯂꯣꯏ ꯎꯔꯦꯕ ꯀꯩꯅꯣ ꯃꯪꯒꯜ ꯒ꯭ꯔꯍꯗꯣ ꯑꯗꯨꯁꯨ ꯎꯔꯦ 음. ꯑꯗꯨꯒ ꯙ꯭ꯔꯨꯕ ꯇꯥꯔꯥ ꯅꯠꯇꯦ ꯙ꯭ꯔꯨꯕ ꯇꯥꯔꯥ ꯅꯠꯇꯦ ꯀꯔꯤꯕ ꯁꯖꯤꯛ ꯊꯥꯕ ꯑꯌꯨꯛꯇ ꯊꯣꯛꯄꯗꯣ ꯃꯥ ꯚꯦꯅꯁꯇꯣ ꯁꯖꯤꯛ ꯊꯥꯕꯗꯣ ꯑꯗꯨꯁꯨ ꯎꯔꯦ ꯄꯤꯛ ꯂꯪꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯍꯧꯋꯦ ꯑꯗꯨꯏ ꯃꯅꯥꯛꯇ ꯁꯦꯇ꯭ꯔꯟ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕ ꯁꯅꯤꯗꯣ ꯁꯅꯤ ꯒ꯭ꯔꯍꯗꯣ ꯑꯗꯨꯗꯤ ꯎꯕ ꯐꯪꯗꯦ ꯃꯤꯅ ꯑꯗꯨꯒ ꯂꯤꯖꯨꯟꯒꯤ ꯐꯣꯟꯗ ꯑꯦꯞꯁ ꯑꯃ ꯌꯥꯎꯔꯤꯕ ꯀꯔꯤ ꯑꯦꯞꯁ ꯅꯠꯇꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯝꯇ ꯍꯪꯒꯦ ꯁꯤꯒꯤ ꯑꯦꯞꯁꯦ ꯃꯌꯥꯝ ꯍꯥꯞꯄꯤꯌꯨ ꯑꯗꯨꯒ ꯑꯀꯥꯁꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯗꯤ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯒ꯭ꯔꯍ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯊꯥꯏꯅ ꯑꯗꯨꯝꯕꯗ ꯌꯦꯡ ꯂꯩꯀꯣ ꯑꯧ ꯑꯗꯨꯝꯕꯗ ꯌꯦꯡꯕꯅꯤꯅ ꯊꯕꯛ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯇꯦꯕ ꯌꯦꯡꯉꯤ ꯅꯪ ꯊꯕꯛ ꯑꯦꯞꯁꯇꯣ ꯁꯨꯅꯤꯡꯉꯥꯏ ꯁꯤꯗ ꯂꯩꯇꯦ ꯁꯤꯗ ꯎꯠꯂꯛꯑꯣ ꯁꯤꯗ 오케이. ꯑꯩ ꯐꯣꯟꯁꯤꯗꯤ ꯂꯩꯍꯧꯔꯕꯅꯤꯅ ꯆꯥꯛ ꯆꯥꯔꯕꯣ ꯏꯃꯥ ꯆꯥꯛ ꯊꯣꯡꯉꯤꯌꯦ 이때 ꯊꯣꯡꯉꯤꯕ ꯂꯣꯏꯗ꯭ꯔꯤꯕ ꯑꯣ ꯀꯔꯝꯕ ꯑꯦꯞꯁꯅꯣ ꯍꯣꯏꯅꯦ ꯊꯥꯏꯅꯗꯤ ꯆꯥꯛ ꯊꯦꯡ ꯅꯨꯃꯤꯠ ꯊꯦꯡ ꯊꯣꯡꯉꯤꯀꯣ ꯀꯔꯤꯕ 눈밑 얘래. ꯑꯣ ꯁꯤꯒꯤꯁꯦ 응. 시지 빡톡 빼야 될 거봐. 랩스 있잖아. 시기지. 어 아붕어 난 까나노 리들러 마네 마네. 백절로. 리주아 백절로. 야 돼. 그럼. 나 지금 나니도 또 리주아 하우. 나니도 온또 거부르네 니들이 뭐인다. Blursa. 나 이거는. 나리 블러 살리네 야 되네. 나 뭐야 나 왜디가 너도. 블러 살리. 힘들잖니. 응. 기다려 더 잉게. 어 뭐대 어디 해야 돼? 뭐대 살이야 어? 나니도 또 거부요 거기. 아이 좀 쉐버 야매 자지도 헐. 사보 와데라 뭔가 떠내봐 이 자든도 응. 피가 차부도 에이 또부도 좀 로이 야보다니 뭐 야우리. 응. 아드나 이 아무 쉐버 자든에도 거기. hay nó phải nói thì tình học nó chắc không rầu hay quy ra này trả sự có 있다 오지라. 야래 꼬는 거기 이거 또 그래 마 하? 또 말이 사기로 또 야로 아이 딸래봐 또 뭐게 또 그거 맞아 그래서다 가이자는 맞지 강대 계시고 이런데 뭐 저도 봐 오, 바바는 씹어. 바바는 뭐 해보 들라 피우자. 바바. 바바는 씹어. 까빠이다. 바바는 차오래. 매암들이다. 바바는 차오래로. 너만 해야지. 제이버 있는데 푸졌다. 내 까빠요. mà nằm bột than cái hay đâu có 가자이 재미는 뭐. ấy chắc chắn sẽ được 그래서 봐. 짝 ngầm thế rồi mình 짝 총은 뭐 짝 짜라고. 통이, 짝 아이 통. 짝도 기장 짜니. 짜더니 기다리고 야만한테 ở 쌈을 군대 쌈을 짜는 먹는. 많이 hospital tung taro nghe ham nè 아구고. này duty tay 야무기도 간다. nhà mong nghĩ 좀 좀. 파래고. thôi mà 남들 또 살아 장안에 짝가는 하이다이네는 되게. hai 아들이 왜 칼리도. 애기 암는 시잡아. 너희는 너희는 시비잡아. khôi này đi am nusiba imagine 너희는 시바네. nusida는 na troy mai mà lấy đi gì mà qua cái ni mà cái đầu cái nó sẽ bảo tao đấy 까나노라. 인사를 빨리. 아, 인사를 빠. 까나노. 까나노. 술술. 아, 술술. 수저이로. 까다이는 못 돼야. bà đi 나이 chơi 돌래. 난기 제 추드네. ừ 나 그퍼들어 가져 말래. 이거 간거다. cái làm tập phụ tôi 이거 nữa 끝나라. 근데 아직 그게 까나노. 생각하고 아직 까나노 시부. 얀다 이거 와이상 이게 다니. 스케줄 오피스 끝나. 왜 차방해로. ừ 가야 방해. 방에 하나 가는 거 주방 방대문이네. 어. 하나 오시기 구방지 구하라. 딱 빌어 이건다. 이렇게. 아까 아직 42 minutes 파래 팜이지 아주가 이 비디오 남는 거 이게 할게가 그냥 꾸이래 마 파 우리 기도 주말도 배 차방해 해봐. thôi 너더라. saya tuh bisa iwai sadam tuh. Salah ya tuh. 배 차질러 빌어 자이나. ừ 뭐 토고 빠져서 에이 그도 너러니. 참정은 아따 뭐 축당 레이버 중감도 봐 잣바. ừ 아들 축바 꼼수 짧게 잡아감도 봐. 아들 에이 그도 너데노 에부 미로. min Iya tadi kayak gitu. ma
ahal loiꯔꯛꯄ ꯍꯥꯏꯁꯦ ꯗꯤꯁꯥꯏꯟ ꯂꯩꯒꯗꯕꯅꯤ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯅ ꯁꯦꯕꯥ ꯇꯧꯔꯒ ꯏꯃꯥ ꯂꯩꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯣꯠꯅꯕꯤꯔꯛꯏꯗꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯉꯝꯖꯗ꯭ꯔꯤꯉꯩꯗ ꯊꯥꯏ ꯑꯗꯨꯒ Mấy ngàn chân đi rồi. 한데 그놈이 Xin nghỉ chân đi rồi. 까나나 해도이노 Không 칸데 nghỉ cho xin nghỉ cho nghỉ xin nghỉ cho nghỉ cho. 난 가이자 루게 Office luôn nghỉ. 오페자 Ừ. 배차게 안 방에 Bảo ra nhỉ. 삐로 기타 딱 그자게 자 볼래게 기타 내고 쿠비 무장 말로 자나 배차 뿌려 같이 망가래고 ꯍꯣꯏ 만봉에 이강들이 봐 아이주 하이게는 하이봐 เฮ้ย ใช้ได้พิชากี้พิชาไว้ชนะ Hanan Zelenski director orama dugi macam patoma sanama. Tak sejauh bayar caliko. Nang nama jelas belas calali kali jino tahu ni. Orang ni video ngai dugi je kau tak sejauh tahu sana. 그래도 블라자 봐야지 Ayo belas calali, ayo sakam tiba ni apa. 아 Lalu no tu dah tahu kan rai. Mungkin ini si Zelenski director orama mungkin macam apa salam pai muni dah. 너디 빠이제 Aja. 빠이로 가라 ไปโรไปชาไปโรนะไฮบีโรไหนมาได้ยังไงต่อใส่เนี่ยไอ้ว่าไฮเจ 어머머 Au. 배차양 빠이로고 아이레딩이자 양 빠이로고 해 아주진이 파기지 떠오르는 깔라까지 미네 깔라디 풀에드나 ไปชาไปโรสันกันได้มีอะไรไอ้ว่าไฮดูกันยังไงเลย ไอ้ชาจิกิมาจากวินจากตัวจิตก็ 왜 기땅 자게 짝도 양자로 จากที่อันนี้รักสุดเลยลำท่าบาดูดีมาหันจาก 작은 안 통기 อเบียนทองกับแม่ 까이자 할마디야 งาเลยสักทีงาโลบสักที 까이다 เขาไม่คงปั้นถึงของสองพันเนี่ย Lepas mampu dah orang kajian punya berapa. เขาก็ไปเรียนสายคุยดิ 그냥 เคยปะ Eh, punya kajian berapa. บารู บารัวได้เลยเอ้ยอันนั้นจี อันนี้ต่าง Ini yang berapa dulu ya? จ้าใหญ่เลยสิ ตั้งมาเชี่ยเขาตั้งด้วยคุณโดยใช่ เจ้าดีจ้าได้จุแล้ว Wei จิก kan ada dah. ฮะ Wei kan ada dah. เลยเราไม่ดังบ่อยเด็บตกเชื่อมจะนั่นอ่ะบูจุจะได้ไหม Ini kita tunggu tang de ni de lam tak. นั่งมาไงดูตัววิเศษนั่งเลยก็ไอ้นั่น 낭도 과자요 นี่นะนี่จนมา 아 ไงเลย 어디 뭐 아이고 나더러 คนนั้น Ah, lepas yang tak tu kira. 짜랭아 사이나 나보이 레이브라 เพื่อนเจ้าอย่าง Kita เพื่อนเจ้า suruh yang boleh kira. คุยดิ ปุมาดี Mari ada kini. สายที่พ่อมีนี่สิไม่หันจะหนึ่ง 뭐하래 양나 46 minutes สุดเลยมาก คุย พัน คุ มิ ย สิ พ่อมี ปุงกำพันท่านนี่ก็บอก 아 ว่าเราบอกท่านจะรอ 뭐하래 상점비로 โอ้พอได้พัน 뚜먹이 Di biar kalau tu mana tu. 아이 뚜먹이 คนมาเจ46 minutes พาเลยพันมิสิอีน่ะพันมินาชิดิแกนตาวันนี้นะ 지그다이는 뚜먹이 คงยังก็ 오 재미 아이 뚜먹이 노래 뚜 뚜로이? 만에 ตุรอยตุรอย ไอ้มันจะ 뚜데 오 뚜럼도 맞다다가 그렇게 까칼로 되지 까칼로 가져 대봐 아 จริงจันด้วยเนี่ย 징계로 너는 ям 기대에 ใจดีได้ไหม 근데 그거 ฮันสมัยนั้นจริงขัดปมีอันนี้ชุดเลยพันเอกชิกับปุ่นนั่นจริงขัดบินาบันนั่นตัวดีจริงมันแต่พันเอกเลี้ยวเวบางจริงย้ำจริงไง 커버를 봐 สมัยเดียวก็เต่าเว เอ้ยอะไรกันจะยังไง 오 ต้องจริงได้อีกก็มาคัดอ่ะ 징도 야라보 야래고 아이 ไปสุดจันเลยดูป่ะ 아 สุดจันเลยดูกัน 술잔데 나가쇼 그녀네 아이 영다 찬드비도 이만 파몽다 내래 리제 파몽다 파몽다 네 색깔 뭐 기당 제팔로 리조 기당 제팔로 누가 프리 저시 제 딱할 때고 제팔로가 제팔로 제팔로 แล้วก็การเช็คป่ะ 또 뭐봐 또 쉐이버 뭐봐 또 뭐게 또 매. ต้องเช็คป่ะ 야래 나한테 그녀네 프리 징다게 เขียนตกที 어 정들아 야야 못돼 아우 까나노 지키도 이거는 피로 보용도 용절래 깨도리 봐마 하이죽 숫잔 미리네 이마 잉다는 오 술잔 뭐래 거 호이 안다 이제 또 뭐해라 또 마땅 보 타오 해봐 똥거는 손다간 좀 파이죽 나오 손다간 파이죽 아 ตุ้มหมู 또 뭐기 ตุ้มเลยเลยสิ 어 파묵라 아이 까오라 봐 호가 TV 다 봐야 필요 뭐 누가 그냥 똥 넣어 mấy chị đi mua thịt thì cho nó ngon giờ là cái này à tăng bột tha bị đâu bỏ
ꯁꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯡꯉꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯌꯥꯝꯃꯦ 아구 까지 착하게 아구 ꯆꯠꯈ꯭ꯔꯦ 착하보 착하보 예 ꯍꯣꯏ 어디 아시카나 리준 아시나 리준 어 리준 아우 날 짜라보 나들이 잉알리 오이니 내가 레고야 아주디 이제 뭘 떨어봐 이디야 저우리 잘 떠오르지 오이니 좀 아 통통 파문 아이고, ጨꯉꯒ 까워, 이마 뭐야. 사이드 파문가 파문 ጨꯉ TV ꯊꯥꯕꯤꯔꯝꯃꯒꯦ 이ꯃꯥ 이제 ꯂꯣꯏꯁꯤꯜꯂꯒꯦ TV ꯊꯥꯔꯗꯤ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ